ꯆꯠꯂꯒꯦ ꯃꯃꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯒꯦꯕꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯤꯕꯨ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯌꯣ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯅꯣꯏꯕꯨ ꯍꯥꯏꯔꯝꯃꯣ ꯅꯪꯒꯤ ꯃꯃꯤꯡꯅ ꯀꯩ ꯍꯦꯂꯦꯅꯥ ꯍꯥ ꯑꯩꯒꯤꯅ ꯒꯥꯏꯇ꯭ꯔꯤ ꯑꯣ ꯒꯥꯏꯇꯤꯒ ꯆꯂꯦꯅꯥꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕꯁꯦ ꯃꯃꯤꯡ ꯀꯧꯒꯦ ꯆꯠꯂꯒꯦꯀꯣ ꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯥꯕ ꯌꯥꯔꯦ ꯐꯔꯣꯀꯣ ꯐꯔꯦ ꯑꯩ ꯅꯥꯗꯦꯗ ꯌꯥꯝ ꯀꯜꯂꯣ ꯀꯜꯂꯒꯦ ꯍꯣꯏ ꯀꯜꯂꯣꯀꯣ ꯕꯣ ꯅꯣꯏ ꯈꯥꯏꯃꯣꯟꯗꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯃꯨꯛꯇ ꯈꯥꯅꯤ ꯈꯥꯏꯃꯣ ꯍꯥꯏꯁꯦ ꯆꯠꯂꯦꯀꯣ ꯕꯣ ꯑꯪ ꯃꯣꯇꯦ ꯑꯩ ꯆꯥꯔꯦ ꯍꯥꯎꯏ ꯃꯥꯁꯨ ꯀꯅꯥ ꯇꯨꯝꯍꯧꯔꯤ ꯑꯗꯨꯗꯅꯤ ꯏꯕꯥꯅꯤꯁꯦ ꯁ꯭ꯀꯨꯜꯗ ꯆꯠꯊꯣꯛꯁꯦꯅ ꯉꯥꯏꯔꯤ ꯑꯗꯨꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯉꯥꯡ ꯀꯞꯁꯦ ꯌꯥꯗꯕꯅꯤꯅ ꯁꯒꯣꯜꯕꯨꯗ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯝ ꯊꯧꯖꯜꯂꯁꯨ ꯑꯗꯨꯝꯕꯗꯨꯗ ꯏꯁꯇ꯭ꯔꯤꯠꯇꯨꯗ ꯌꯧꯔꯦ ꯌꯧꯁꯤꯜꯂꯁꯤꯅ ꯄꯣꯔꯕꯔꯁꯤꯕ ꯂꯩꯀꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯖꯥꯍꯤꯠꯀ ꯐꯣꯇꯣ ꯑꯃꯗꯤ ꯅꯝꯃꯤꯟꯅꯔꯦ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯅꯅꯕ ꯃꯥꯅꯦ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯁꯦ ꯑꯗꯨꯝ ꯊꯥꯖꯤꯜꯂꯝꯃꯦ ꯐꯦꯟꯁꯤꯡ ꯇꯧꯔꯝꯃꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯉꯥꯡꯒꯗꯤ ꯇꯝ ꯄꯣꯟꯇꯦꯗ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯑꯗꯨꯁꯨ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯆꯠꯂꯤ ꯑꯣꯖꯥ ꯍꯦꯠ ꯎꯅꯕ ꯐꯪꯉꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯍꯜꯂꯛꯑꯦ ꯑꯩꯁꯦ ꯔꯃꯥꯟꯌꯥꯗꯒꯤ ꯍꯥꯏꯊꯔꯛꯑꯒ ꯂꯝꯐꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝ ꯏꯁꯇ꯭रिꯛ ꯑꯣꯏ ꯑꯁꯣ ꯑꯃꯗꯨꯗ ꯏꯟꯕ ꯌꯥꯗ꯭ꯔꯣ ꯏꯟꯕ ꯑꯁꯤꯗ ꯀꯧꯅꯦ ꯑꯩꯁꯦ ꯂꯝꯐꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁ꯭ꯀꯨꯜ ꯀ꯭ꯂꯁꯇꯔ ꯌꯦꯡꯉꯒ ꯁꯨꯝ ꯆꯠꯄꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯠ ꯃꯤꯁꯇ꯭ꯔꯦꯁ ꯃꯦꯗꯥꯝ ꯑꯥꯔ ꯀꯦ ꯁꯅꯥꯇꯣꯝꯕꯤ ꯎꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯪꯉꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕ ꯃꯦꯗꯥꯝꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯗꯣ ꯏꯕꯥꯅꯤ ꯐꯣꯇꯣ ꯈꯔ ꯅꯝꯃꯤꯟꯅꯔꯦ ꯑꯩꯁꯨ ꯐꯣꯇꯣ ꯌꯥꯝ ꯄꯥꯝꯖꯕ ꯃꯦꯗꯥꯝꯁꯨ ꯐꯣꯇೋ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤ ꯑꯗꯨꯝ ꯆꯪꯗꯣꯏ ꯃꯥꯅꯦ ꯊꯥꯖꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯅꯤꯅ ꯑꯩꯁꯦ ꯈꯔ ꯌꯥꯡꯅ ꯂꯥꯛꯑꯦ ꯑꯗꯨꯝ ꯈꯨꯔꯥꯏ ꯄꯣꯄꯨꯂꯔ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯁꯤꯡꯒ ꯐꯣꯇꯣ ꯑꯃ ꯅꯝꯃꯤꯟꯅꯖꯔꯛꯑꯦ ꯁꯥꯖꯣꯔ ꯂꯩꯀꯥꯏ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯚꯤꯖꯤꯠ ꯆꯠꯂꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯣꯏꯅꯅꯕ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯅꯝꯃꯤꯟꯅꯔꯛꯑꯦ ꯂꯝꯂꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯌꯧꯔꯛꯑꯦ ꯃꯊꯪ ꯁ꯭ꯀꯨꯜ ꯎꯅꯔꯨꯈꯤꯒꯦ ꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯁ꯭ꯀꯨꯜꯕꯨ ꯆꯠꯂꯨꯔꯒꯗꯤ ꯐꯣꯇꯣ ꯅꯝꯃꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯣꯖꯥꯁꯤꯡꯒ ꯄꯨꯟꯅ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯃꯨꯛ ꯅꯝꯖꯔꯛꯑꯦ ꯑꯅꯟꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯎꯅꯕ ꯆꯪꯉꯨꯈꯤꯒꯦ ꯄꯨꯡ 12:30 ꯇꯥꯗꯧꯔꯦꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯦꯕ ꯏꯃꯥ ꯀꯩꯗꯧꯔꯤꯅꯣ ꯂꯐꯨ ꯂꯦꯜꯂꯤꯃꯤ ꯀꯩꯗꯧꯅꯕꯅꯣ ꯂꯐꯨꯗꯨꯕꯣ ꯊꯥꯅꯕ ꯀꯗꯥꯏ ꯊꯥꯗꯣꯏꯕ ꯌꯨꯝꯗ ꯂꯐꯨꯗꯨꯕꯨ ꯂꯦꯟꯊꯠꯂꯒ ꯊꯥꯅꯕ꯭ꯔꯣ ꯑꯗꯨꯗꯤ ꯄꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏꯅꯦ ꯁꯦ ꯁꯨꯝ ꯌꯩꯊꯣꯛꯄꯅꯤꯗ ꯑꯣ ꯐꯔꯦ ꯌꯥꯔꯦ ꯍꯣꯏ ꯍꯧꯒꯠꯈꯤꯁꯦ ꯍꯧꯒꯠꯂꯁꯦ ꯏꯃꯥ ꯍꯧꯒꯠꯂꯁꯦ ꯀꯩꯒꯤꯅꯣ ꯕ꯭ꯔꯁꯀ ꯇꯧꯊꯣꯛꯑꯒ ꯀꯩꯀꯩ ꯆꯥꯊꯣꯛꯑꯁꯦ ꯄꯤꯔꯛꯑꯣ ꯆꯥꯔꯒꯦ ꯕ꯭ꯔꯁ ꯇꯧꯔꯁꯦ ꯍꯧꯒꯠꯂꯁꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯐꯨ ꯂꯦꯜꯂꯤ ꯑꯩꯁꯦ ꯅꯣꯛꯅꯤꯡꯃꯟꯈꯤꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯅꯤ ꯌꯥꯔꯕꯣ ꯂꯐꯨꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯊꯥꯒꯦ ꯇꯧꯅꯤꯗ ꯋꯥꯗ꯭ꯔꯣ ꯋꯥꯏꯌꯦ ꯅꯆꯥꯈꯩꯗ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯅꯁꯨ ꯅꯆꯥꯁꯤꯡꯗꯨꯗ ꯂꯐꯨ ꯂꯦꯜꯂꯛꯎꯅ ꯍꯧꯒꯠꯂꯣ ꯌꯥꯒꯤꯔꯣꯏ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯍꯜꯂꯒꯦ ꯃꯤꯠ ꯁꯤꯡꯅꯕ ꯇꯧꯔꯣꯀꯣ ꯏꯃꯥ ꯃꯤꯠ ꯁꯤꯡꯅꯕ ꯍꯣꯠꯅꯔꯣ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯤꯅ ꯍꯥꯀꯠꯆꯩ ꯍꯥꯏꯔꯣ ꯍꯥꯀꯠꯆꯩꯌꯦ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯂꯥꯛꯑꯣ ꯏꯅꯝꯃ ꯑꯗꯣꯝꯗꯒꯤ ꯃꯃꯥ ꯑꯩ ꯍꯥꯀꯠꯂꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯀꯠꯆꯩꯁꯦ ꯅꯪꯒꯟꯗ ꯍꯤꯗꯥꯛ ꯇꯩꯔꯣꯏꯗ꯭ꯔꯣ ꯇꯩꯔꯨꯅꯨ ꯍꯥꯏꯐꯦꯠꯇꯪ ꯍꯣꯠꯂꯣ ꯇꯣ ꯍꯥꯀꯠꯂꯦ ꯀꯟꯅ ꯍꯣꯠꯂꯣ ꯍꯣꯜꯂꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯂꯣ ꯍꯣꯜꯂꯦ ꯀꯅꯥ ꯍꯥꯏꯕ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯒꯤꯂꯥꯁ ꯑꯌꯨꯛꯇ ꯆꯥꯒꯗꯕ ꯇꯪꯈꯥꯏ ꯈꯛꯇꯪ ꯁꯦꯝꯃꯛꯑꯣꯌꯣ ꯌꯥꯝ ꯁꯦꯝꯃꯨꯅꯣꯌꯣ ꯀꯩꯅꯣ ꯊꯣꯏꯊꯣꯏ ꯑꯩꯈꯣꯏꯅ ꯅꯥꯕ ꯒꯤꯂꯥꯁ ꯇꯪꯈꯥꯏ ꯌꯦꯠꯄꯒꯨꯝꯕꯁꯦ ꯈꯛꯇꯪ ꯁꯦꯝꯃꯛꯑꯣ ꯗꯥꯛꯇꯔꯒꯤ ꯌꯥꯝ ꯁꯦꯝꯃꯛꯀꯅꯣ ꯏꯟꯁꯇ꯭ꯔꯛꯁꯟ ꯆꯠꯂꯣ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯣꯏꯕ ꯈꯣꯠꯄꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ
마. 지라스 마차. 뭐 보여는 파만지라 넌 떨어게라. 지파이로 하이로 양강나. 제 하그레. 지라스 마차 시 모요 땅안 투나 빠빠. 야봐. 하이. Yarbo. 야래 팔도 뭐. 제 하그레. Kari da pin. Pai di mo. 그거기 마기 마살라티 하르빗 마카다. 또. 지라스 가다 이 아들아. 건 먹고서 산다. 먹고서 맞다 하이가는 거 하이가라 가데 아용 칸가래 먹고서. 에 비타케로. 그럼 바뀌게. 먹고서 가요. 먹고서 산 파산 파살라니 아니 먹고. 야래. 야, 봐, 봐. 엄마. 아 야래 또 뭐. 지금 다 가에. 가 거의 가에. 저 이만 진짜 생각을 Bố kita nak cakap kita hawi, hawi kau ah, 하위 하위. thở thở thở, 야 먹고. dah thở kita mau thở, 그 파들 그 제왕왕나 하이글레 봐. 예 하고. 가에. 성공맨 줘라. không mau bị, 제. 하고 로. khui mấy cái đồ chọc của mình làm gì, 이다 가빠니나 골라마 Ko 히죠. hani ko hani. hawi 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 hawi, hawi ra vợ mà, 하위. hawi, 그래서 떠오르기에는 또 강자가 좋은 거 호라 이님이. Adun ni. Kaya Hindi na ko long trian. hawi hawi, hawi kau, 응. hawi hawi hawi, hawi kau, 그래. 아까도 아까 나가 hốt hốt, 이나면 코도 가이로 나고 이나면 까칼로 이나면 호또래, 호또래. 응. Nga wai dum phamdar oi. Kya ba? 또 hawi quả, 하위. Haka sa ba phabra. 파이. nga사이나 하그래도. Ai do roge. 하그래 봐. 홀리, 홀리. 따위 되나? Nang ganda. 황제도 이제 꼭 나오. Sa boy din. 제. 야래. 하그래 봐. Haka do ho le ho le. Noi thak cha lo hao hao. 네. 닥쳐로 구조절로. 홀리. 네. 나 그때 낸 거노. 콜리 나니 보면. 아이 거다. 홀리, 홀리. Ho le ho le. 또 하그래지. Haka tare haka sa tare. 야, 하그래 봐. Ai 이거 pa pa haka sa ino. 나간다. 근데 봐라. 브라스가 또 계속 성공 좀 받은 비타 정말. 흥이 강해. 야, 뭐. 브레스 뭐야. 히닥 hawi 잡이 hawi 이유가 hawi hawi, 당간이 마미싱은이나 호갈레나 브라스 또 그 파말라가 이게 나마 비주 인비게. 야, 무슨 감비요. Kaya. 카미 어떻게 하면 봐. 감이야 바라니. 예. 맞아. 시작적으로 받나 보지 마. tôi thở ra, Yao noi thak kar ma. 노래. 네. 네. 아무튼 호비가 봐. 이나마 손 까칼레루로. Kaya. Kaka sira. Lori, lori, lori. 저 사람은 Amo makay. 하그래 봐. 엄마 그냥 조장 합쳐 줘야 하는 거. Yan. 지금 따라 먹장님 뭐지? 트라우마 양들 트라우마. hawi hawi, Hao ra. Hawi. làm gì cái gì lại đây nói được cái gì, 레이니 몰라요. Masige. 예. 몰라 어떻게 참. 하그래 봐. hốt le hốt Masige. le, xăm cho lừa được, 보통은 다 짜는 하거든. 수 얌얌하니. Ya mi tan. 마히도 보통은 다 하거든. 짜는 빠스니. 몰라요. 아 저거 맞아. 아주 그래서 짜면 합천자. 매 히도 chăm 니. này rồi tôi bị bung bữa cái Jam năm le kia, ni ba. gula leba laini lamlong lamlong sikari ba kurai kari lera khan mu jiba labuk lera Kiểu gì cái nó kia nó thân Hani đâu ko đâu. hani. mona sa happy e Ừ. happy e ni kisangi mani ya sing mano ba je bamon maningi Hay da ba? bamon maningi mano ba je Ừ. si kurai de ni bai mana ne ba mai mama na bai mana ma hao ra quả, Hawi hawi. ai ru wa sale Rồi, cây nông tàng. ai mana kan hot wi ge na thamche ka je taw ra phamman ba da ngai ba ne ba Hawi 나 hawi. 깸더럼 돼요. 일단 가야지, 이제. 뚱가야 강해.
홀레 홀레 끝나 홀레. 홀레 홀레. 통나무도 인전고 이러면 아무도 그래 떨어도. 나한테 통나무 있는 인전고. 네. 마닉보다는 따라이니. 야라봐. 비마. 로이도 보금니. 기다 여보니다 기다. 땅이 있으면 그런 그 아시되게 신나게 Buat buat. 또 쓰지 못 홀레 홀레 홀레. 홀레 홀레 홀레. Ini 홀레. 기당 히로 오고. Ya ba. 아까 잡아 팔아보. Kare ka sana. Itu. 마. 지금 나가는 거. 건데디 띵전다 해보는 거. Eh, ngare. 맞아. 그런 그런 거. Ya ya. Tama. 저거 하니고. Hao tie ba ka. 하우네 신이. 하우 얘가 하우. 이마 이동기 신네. 진짜 하우. 하우이. 신 회전버디 하우이 거. 하우라. Hao hao. 하우이. 하우 진짜. 마마이 저 파디 좀 또 내가 좀 쫄살로서 파디 마마이 되고 사번은 더 사번. 바로기 지금 마마이 볼때 고게 맘 또 들어줘. Eh. Ma. Mo. 아, Ai ngao re. 까이기 나오리 너. Tale ba. 그런 좀 마셔. Baik. 막 이거 나갈 래 그래. 희장 달가로 이봐. 내가 거기 막 방제 그러사게 한다 오니. 아, 뭐 인게. 까디노 만 하우지 뭐. 망굴라 짜게 해라. Hồi thì bên này này. mấy mấy năm ta không biết mà tên khai không Cái nổ. khai là tên khai Cái nổ bạn. 사람이니. 부비 놔래 망한 부비네. Sai ga pure do. 까이기 Em 부비. ơi thì này tôi đi. Ha. Thì này tôi đi con nhà. Tude mo ko tude. 이마 나 수루피 마코테 니에 나 수루피 눕시비네 Ah, akaray no pilo. 뜨뜨뜨 눕시비 나 수루피 Egi. 마, 진짜. Hồi đi ấy. Ande ba. Ha. Tao hồi đi hả bạn? Tao hay yan. Sai na tao hay gan ba. Làm biết rồi. Nangi mo Masin tie tiba-tiba do. Adun lokchan na riba Thật ingon. dân gì ạ? Puro. Ay na iti. Puro tat kala pe. No, ay bi man ingon da. 뭐 하우래. Tôi tung thua chứ. 좀 맞아 봐. Kay do na nga ido. Tung thua hả bạn? Ay to bagya. Lai to ma sila. Hawi. Em hawi. Puro mo hawi si. Kudaro. Hato. Nang kadano. 아이네. Nang hato kidao. 리준이 마마. Ay ni hay si. Lijingi mama ni ay si. 아, 마네 마네. Kawar ba. 어. 신은 여자 누피 Sino koirong ra si. 신은 여자 누피 까논 Kange iso kange. 뭐보다 하이다이네 이마 Hatoge. 맘이 뚫레 까이리 또 이마 아이디 밑에 나래. Na sunu ka do. 아이디로 하고 너 밑에 구진내 시락 보기. Kujina si tu. Ay kujina. Pe raw si tale. 마마 때 포타로 누가 호갈라가. 아빠 잘라게. Taro ya. 못하는 거 아까 좀 안 가진 게. Tako 나 ko. 양nap에 Oh ini. 리준 달아야겠고. Tara ka ron tare tu kasi. Si tu kasi ya ka lai. Kay no ni tayo si bo. May kay ja. 몽라겠고 타박 떠오르. Na ka na ka. La. Is na kutse. Tutke. 그냥 깔래 그만 했어. 나랑 네게 냠다 치리. 아저 좀 뭐라 이제 다 거기도 서 있는. 마시 좀 미라 괜히 이따 한마디 비그럽니다. 지나. 야 뭔가 도 생각하지 나 잡아 어디 또 보고 어디 사이 좀 봐가 나랑 싸우다 또 너 사람 다 니비세 야자 봐. 나 엄마 Hema. Kay no 나 tayo. 닮은 비자 Oh, ori ba. 한국 마냥 한국 마디 하고 빼다 타이밍 짜답니다. 아무다 아니 비싼 배야 언니 버린다. 비싼 거 마땅하게 일단 마땅하게 마땅하게 아이고 해서 농당 이거 그럼 낙산나 이제 마이지. 인젝션 것만 있다 잘라 봐. 시기 디레이 때 얘네도 시기 다스나 그 무슨 떠로 아주 아시 짜오 더야 돼. 이게 이거 말로다. 무슨까지 떠로 해야 돼. 그 맞아 호지기 마사 종부터 다 간단하게도 그 순간이 떠오르잖아 하이. hidak sigi matam zade da nga sai pung ma pantara tieng ba da baro mong da sa ga da do ho je 엄마 khai ni ta sa ri da su hidak yo ro ya ro da na samgom da ina pitak kre sma ti da ka yam mai taw de long kya nam da de ro mai ma thalong tam ba hala nang kha ga da do kha chen ka ma je ma tai ka nak pe 아니 지금 돌아보니까 탄저기로 되나. 배도로 괜찮아. ꯈꯣꯏ ꯃꯥꯁꯤ ꯉꯁꯤ ꯃꯁꯥꯗꯣ ꯃꯥꯏ ꯐꯟꯕꯟ ꯆꯣꯡꯕꯗꯣ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯤꯗꯥꯛ ꯆꯥꯈ꯭ꯔꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯣ ꯈꯥꯖꯤꯜꯂ ꯊꯝꯕꯤꯔꯦ ꯃꯇꯥꯏ ꯈꯤꯇꯪ ꯆꯠꯊꯣꯛꯅ ꯂꯩꯕꯁꯤꯗ ꯇꯥꯅꯤꯅ ꯈꯥꯖꯤꯟꯕꯤꯔꯝꯕꯅꯤ ꯃꯣꯃꯣꯅ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯃꯅꯥꯛꯇ ꯂꯩꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯏꯕꯥꯅꯤꯅ ꯁꯛꯄ ꯏꯁꯩꯗꯣ ꯇꯥꯍꯜꯂꯤꯅꯦ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯏꯁꯩ ꯁꯛꯑꯁꯤꯔꯥ
뭐 까나노 아이니 못되니 그지기도 어 나무라 아이니 어떻게 저리가 되는다 이세이 삭게라 하이바 살린데 딸이 그게 나 이세도 밤에 되봐 이나 하이버니 하이버니 나 잘라도 까오래 좀 그래도 뭐라 ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯅꯨꯡꯉꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ 까오래 이제 까오래구나 ꯖꯥꯇꯤ ꯖꯨꯇꯤꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ 착해라 ꯁꯛꯑꯣ ꯁꯛꯂꯛꯑꯣ 차라리 나서나고 ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯝꯅ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯟꯕꯁꯦ ꯃꯃꯤꯠꯁꯦ 까나노 나무 ꯑꯩꯅꯦ 몬ꯇꯦꯅꯦ 나무래 안뜨마시다 ꯇꯨꯝꯕ ꯅꯠꯇꯦ ꯍꯧꯒꯠꯂꯗꯝꯅꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯕ ꯑꯩꯅ ꯍꯟꯗꯛ 깔라이 아이라 저 ꯖꯥꯇꯤ ꯖꯨꯇꯤ ꯇꯧꯕ ꯁꯛꯎ 이마ꯅ 하이버니 아이나 하이버니잖아 ꯍꯣꯏ 그래 뭐좀다 이마ꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣ 이세이도 어ꯣꯏꯅ ꯁꯛꯑꯣꯕ 갈락바야미 간자바야니 만웅다 다시 라오 쯤어봐 ꯂꯥꯜꯂꯤ 나도 감독이 ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯀꯟꯖꯥꯎꯕ ꯌꯥꯝꯃꯤ ꯃꯥꯡꯗ ꯊꯥꯔꯣ ꯂꯥꯎ 호 쯤이잖아 아이 쯤버니 ꯑꯗꯩ ꯃꯊꯪꯗꯤ 까오래 ꯖꯥꯇꯤ ꯖꯨꯇꯤ ꯃꯣꯇꯤꯌꯥ ꯃꯥꯙꯣꯕꯤ ꯖꯒꯣꯏ ꯁꯥꯕꯩꯗꯣ ꯏꯃꯥꯅ ꯅꯍꯥꯟꯋꯥꯏ ꯃꯀꯣꯛ ꯆꯤꯡꯕꯗ ꯁꯛꯄꯗꯣ ꯃꯀꯣꯛ ꯆꯤꯡꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ 이마 이모 ꯃꯀꯣꯛ ꯆꯤꯡꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ 이마ꯅ 인정이게 자기는 인정이지 ꯖꯒꯣꯏꯒ ꯁꯥꯕꯗꯣ 호이네 그나이 저거는 난데 이마나 ꯃꯀꯣꯛ ꯆꯤꯡꯉꯒ ꯄꯣꯠꯂꯣꯏꯒ ꯁꯦꯠꯂꯒ ꯀꯣꯛꯇꯒꯁꯦ ꯃꯇꯨꯝ ꯇꯥꯅ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯇꯨꯝꯈꯠꯂ ꯎꯞꯄꯤꯗꯅ ꯖꯥꯂꯤꯒꯒ ꯈꯟꯊꯔꯛꯑꯒ ꯑꯗꯨꯗ ꯁꯛꯄ ꯏꯁꯩꯗꯣ 아주 필요하잖아 아주디 이마ꯅ ꯁꯛꯀꯗꯝꯅꯦ ꯑꯩ ꯁꯛꯅꯤꯡꯗꯦ ꯇꯜꯂꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯀꯅꯥꯗ ꯍꯥꯏꯔꯤꯅꯣ ꯀꯥꯎꯔꯦꯕ ꯀꯥꯎꯔꯦ ꯀꯥꯎꯗꯦꯗ ꯀꯁꯇꯨꯔꯤ ꯀꯨꯡꯗꯨꯁꯨ ꯀꯥꯎꯔꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ 이마 ꯀꯥꯎꯔꯕꯕ ꯀꯥꯎꯏ ꯀꯥꯎꯗꯦ ꯈꯪꯗꯦ ꯑꯩꯗꯣ ꯆꯨꯝ ꯊꯣꯛꯄ ꯋꯥꯅꯤꯗ ꯑꯩꯅ ꯆꯨꯝꯃꯦ ꯑꯩ ꯆꯨꯝꯃꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯗꯧꯔꯦ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏ 3:30 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯕꯅꯦ ꯑꯗꯨꯒꯗꯤ ꯃꯁꯥꯁꯦ ꯌꯥꯝ ꯊꯤꯅ ꯆꯣꯡꯉꯛꯄ ꯑꯗꯩ ꯍꯤꯗꯥꯛ ꯆꯥꯔꯒ ꯍꯤꯞꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯋꯥꯈꯤꯕꯗꯨꯅ ꯀꯣꯛꯁꯨ ꯀꯩꯁꯨ ꯂꯣꯏꯅꯕ ꯀꯩ ꯍꯥꯏꯅꯤ ꯅꯠꯇꯪ ꯑꯃ ꯆꯠꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯣꯔꯃꯦꯜ ꯇꯥꯗꯕꯁꯦ ꯃꯩꯒ ꯉꯥꯜꯂꯒꯁꯨ 이마ꯅ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯑꯩꯁꯦ ꯃꯝꯅ ꯑꯗꯨꯝ ꯅꯝꯕꯤꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯕꯁꯦ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯝꯃꯦ ꯑꯗꯒꯤ ꯈꯟꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯈꯟꯖꯁꯅꯨ ꯅꯣꯏ ꯂꯦꯝꯕ ꯄꯥꯝꯕ ꯃꯤ ꯀꯥꯡꯕꯨ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯗꯕꯗꯣ ꯅꯝꯃꯨꯅꯨ ꯑꯩꯗꯤ ꯌꯥꯝ ꯅꯝꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯅꯝꯖꯔꯦ ꯅꯕꯣꯛꯀꯤꯗꯤ ꯑꯩꯅ ꯑꯗꯨꯝꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯊꯝꯕꯤꯕꯅꯦꯕ 이마 ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯆꯦ ꯄꯤ ꯉꯁꯥꯏꯗꯒꯤ 이마 ꯅꯁꯨꯁꯤꯡꯁꯦ ꯂꯥꯛꯏꯌꯦ 이마 ꯎꯅꯕ 그래 그만 ꯑꯩ ꯅꯠꯇꯦ ꯁꯣꯝꯗ ꯁꯣꯝꯗ ꯇꯨ ꯑꯕꯣ ꯁꯣꯝ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯁꯣꯝꯗ ꯌꯦꯡꯉꯣ 어 야야 이마 뚜모 아왜 이마 하우브라 이마 뚜모 이마 뚜모 뚜모 ꯃꯩ ꯃꯨꯊꯠꯁꯤꯔꯥ 잠깐만 달래 ꯃꯨꯊꯠꯀꯅꯣ ꯇꯨꯝꯃꯒ ꯑꯩꯗꯤ ꯂꯩꯔꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯕꯣꯛꯁꯦ ꯀꯩꯝ ꯈꯟꯗꯦꯗꯅ ꯑꯕꯣꯛꯅ 이마 ꯇꯨꯝꯃꯣ ꯃꯤꯗꯩ ꯁꯥꯕ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯆꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯅꯣꯏꯒꯤ ꯀꯀꯥ ꯃꯣꯃꯣꯅꯁꯨ ꯑꯁ ꯌꯥꯝ ꯐꯔꯦꯗ ꯑꯉꯥꯡꯈꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅ 이마ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯒ ꯐꯝꯃꯒ ꯍꯦꯛ ꯇꯧꯕꯗ ꯊꯤꯅ ꯆꯣꯡꯕ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛꯄꯨꯗꯤ ꯑꯃ ꯄꯤꯖꯕꯅꯦꯕ ꯑꯗꯨꯁꯨ ꯄꯨꯡ 3:30ꯗꯅꯤ ꯍꯧꯒꯠꯂꯛꯏꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯅꯁꯨꯅꯦ ꯑꯕꯣꯛ ꯇꯨꯝꯗꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯗꯤ ꯐꯗꯧꯅꯦꯅ ꯍꯥꯏꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯇꯧꯕ ꯑꯗꯨꯒꯤ ꯋꯥꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯩꯝ
ꯑꯃꯨꯛꯇ ꯉꯥꯡꯕ ꯌꯥꯗꯕ ꯑꯣꯏꯕ ꯑꯁ ꯑꯩꯈꯣꯏ ꯂꯤꯖꯟ ꯃꯃꯥꯒꯗꯣ ꯃꯃꯥꯏꯒꯗꯣ ꯂꯣꯏ ꯀꯥꯏꯈ꯭ꯔꯕ ꯎꯕꯗ ꯑꯩ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯅꯪ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩ ꯀꯥꯏꯕ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯀꯥꯏꯕ ꯋꯥꯅꯤ ꯌꯥꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯐꯝꯃꯣ ꯀꯩꯅꯣ ꯇꯧꯁꯤ ꯅꯣꯏ ꯑꯟꯇꯤ ꯆꯥ ꯇꯧꯔꯖꯥꯠꯂꯥ ꯇꯧꯔꯝꯒꯅꯤ ꯇꯧꯔꯝꯒꯅꯤ ꯑꯟꯇꯤ ꯄꯥꯂꯤ ꯌꯦꯡꯁꯨ ꯆꯧ ꯃꯃꯥ ꯆꯥ ꯇꯧꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯧꯔꯒꯅꯤ ꯇꯧꯔꯒꯅꯤ ꯑꯩꯈꯣꯏꯗꯤ ꯆꯣꯡ ꯂꯩꯗꯕ ꯀꯞ ꯀꯞ ꯇꯧꯔꯒ ꯑꯗꯨ ꯃꯗꯤ ꯄꯤꯖꯈ꯭ꯔꯕ ꯏꯕꯥꯅꯤ ꯁꯨꯝ ꯊꯝꯃꯁꯨ ꯑꯟꯇꯤ ꯄꯥꯂꯤ ꯃꯊꯛ ꯌꯥꯝ ꯊꯤꯕ ꯉꯥꯏ La'o. ꯂꯥꯛꯑꯣ ꯂꯥꯛꯑꯣ Agudi. ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ Pung taruk dah halakkan ya dana. ꯃꯥ ꯉꯁꯥꯏ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯍꯜꯂꯛꯈ꯭ꯔꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯖꯥꯠꯅꯣ ꯐꯣꯟ ꯇꯧꯁꯜꯂꯨꯅꯦ ꯀꯩꯃ ꯑꯕꯨꯔꯥ ꯍꯜꯂꯝꯈꯤꯔꯣꯏꯌꯦ ꯉꯁꯥꯏ ꯍꯜꯂꯛꯄꯅꯤ ꯑꯗꯨꯗꯤ ꯉꯟꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯗꯤ ꯍꯜꯂꯛꯈꯤꯔꯣꯏ ꯄꯨꯡ 3ꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨ ꯑꯣ ꯉꯟꯅꯗꯤ ꯑꯕꯣꯛꯀꯤ ꯍꯜꯂꯛꯏꯔꯣ ꯉꯁꯥꯏ ꯂꯥꯛꯑꯝꯕ꯭ꯔꯥ ꯉꯁꯥꯏ ꯂꯥꯛꯑꯦ ꯑꯗꯨ ꯉꯁꯥꯏ ꯅꯤꯛꯄꯩꯗꯨꯗ ꯍꯜꯂꯛꯀꯦ ꯑꯕꯣꯛꯀꯤ ꯑꯣꯏꯔꯝꯅꯤ ꯅꯤꯛꯄꯩꯗꯨꯗ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯀꯨꯏꯔꯦꯕꯀꯣ ꯁꯤꯗ ꯑꯗꯨꯒꯅꯦ ꯑꯒꯨꯁꯦ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯗꯕ ꯑꯒꯨꯒ ꯂꯤꯖꯟꯒ ꯑꯗꯨꯝ ꯌꯥꯎꯋꯦꯗꯅ ꯑꯗꯨꯗꯨꯒ ꯃꯥ ꯎꯔꯀꯥꯟꯗ ꯈꯪꯉꯤꯅꯦ ꯍꯥꯏꯕ ꯃꯥꯁꯨ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯐꯦꯁꯕꯨꯛꯇꯗꯤ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩꯅ ꯌꯦꯡꯉꯛꯄ ꯃꯇꯥꯡꯗꯨꯒ ꯍꯣꯏ ꯆꯥꯟꯅꯔꯝꯃꯔꯣꯏꯕꯀꯣ ꯆꯥꯟꯅꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯃꯥ ꯏꯌꯥꯎ ꯌꯥꯎꯗꯕ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯊꯦꯡꯉꯁꯨ ꯃꯣꯏ ꯆꯥꯛ ꯆꯥꯕ ꯃꯇꯝꯒ ꯅꯣꯏ ꯅꯕꯣꯛꯁꯤꯅ ꯆꯥꯛ ꯄꯤꯖꯕꯒ ꯇꯥꯏꯃꯤꯡ ꯆꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯗ ꯀꯩꯅꯣ ꯇꯧꯗꯕ ꯑꯒꯨꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯔꯀꯥꯟꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯎꯕ ꯑꯗꯩ ꯌꯥꯝ ꯅꯣꯏꯗꯅ ꯃꯥꯁꯦ ꯍꯥꯟꯅ ꯑꯗꯨꯅ ꯃꯥꯁꯦ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯊꯥꯏꯅ ꯀꯛꯆꯤꯡ ꯇꯝꯃꯤ ꯀꯥꯏꯅ ꯀꯛꯆꯤꯡꯗ ꯇꯝꯃꯤꯉꯩꯒꯤꯗꯣ ꯅꯪꯁꯨ ꯇꯝꯃꯛꯄ꯭ꯔꯣ ꯍꯣꯏ ꯑꯣ ꯑꯕꯨ ꯂꯐꯣꯏ ꯆꯥꯒꯦꯔꯥ ꯌꯦꯡꯗꯤ ꯌꯦꯡꯉꯦꯕ ꯁꯨꯃꯥꯏꯅ ꯄꯥꯔ ꯕꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯨꯟꯅꯗꯤ ꯌꯦꯡꯉꯦ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯆꯤꯟꯒ ꯊꯤꯔꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯕꯗꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯕꯣꯛ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯅꯦ ꯁꯨꯝ ꯊꯦꯝꯕꯁꯨ ꯌꯥꯔꯛꯇꯗꯅ ꯃꯤꯅ ꯗꯞ ꯇꯧꯔꯒ ꯌꯦꯡꯉꯨꯀ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯆꯩꯒꯤꯗꯨꯁꯨꯅꯦ ꯑꯁ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯑꯁ ꯄꯥꯞ ꯑꯣꯏꯗꯣꯏꯖꯥꯠꯂꯥ ꯆꯩꯔꯝꯗ ꯌꯥꯝꯅ ꯁꯥꯟꯅ ꯀꯩꯅꯣ ꯇꯧꯔꯛꯁꯦ ꯑꯗꯨꯗꯅꯦ ꯑꯗꯨꯝ ꯊꯤꯍꯜꯂꯦ ꯃꯣꯏꯁꯨ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦ ꯑꯩꯁꯨ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯌꯦꯡꯉꯨꯗꯅ ꯑꯍꯦꯟ ꯑꯍꯦꯟꯕꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯍꯥꯞꯇꯦꯕ ꯃꯤ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯃꯥꯗ ꯆꯠꯈꯤꯕꯗꯣ ꯅꯍꯥꯟꯃꯨꯛ ꯑꯒꯨꯗ ꯅꯋꯥ ꯅꯥꯏꯖꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯑꯃꯨꯛꯀ ꯍꯣꯏ ꯑꯕꯣꯏꯗ ꯃꯌꯥꯝ ꯇꯧꯈꯤꯕ ꯑꯒꯨꯁꯦ ꯎꯔꯨꯕꯁꯨ ꯌꯥꯗꯕ ꯃꯌꯥꯝ ꯍꯦꯛꯇ ꯂꯛꯅꯔꯛꯄ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗꯨꯗ ꯑꯗꯨꯗꯤ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯇꯧꯊꯣꯛꯑꯦ ꯑꯕꯣꯛꯁꯦ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯄꯤꯖꯕꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯗꯤ ꯆꯥꯃꯁ 7-9 ꯑꯗꯨꯒ ꯑꯌꯨꯛꯇꯅ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯅ ꯇꯟ ꯆꯥꯔꯒ ꯆꯥꯔꯦ ꯆꯥꯗ꯭ꯔꯒꯅ ꯕꯤꯁꯀꯤꯠ ꯆꯥꯔꯦ ꯑꯗꯨꯒ ꯏꯟꯁꯤꯌꯣꯔꯁꯦ ꯁꯤꯗꯤ ꯏꯟꯁꯤꯌꯣꯔꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦ ꯆꯥꯃꯁ 3 ꯑꯗꯒꯤ ꯑꯦꯕ꯭ꯔꯤꯗꯦ 3 ꯑꯗꯨꯒ ꯑꯗꯨꯁꯨ ꯄꯋꯥ ꯑꯃꯈꯛꯇꯪꯒꯤ ꯒ꯭ꯂꯥꯁꯇꯨꯗꯅꯤꯀꯣ ꯑꯗꯨꯒ ꯈꯣꯏꯍꯤ ꯆꯥꯃꯁ ꯑꯃ ꯒ꯭ꯂꯨꯀꯣꯖꯁꯨ ꯍꯥꯞꯄꯦ ꯑꯗꯩ ꯍꯧꯖꯤꯛꯅ ꯍꯤꯗꯥꯛꯁꯦ ꯁꯨꯒꯔ ꯌꯣꯠ ꯌꯥꯗꯦꯕ ꯁꯨꯒꯔ ꯍꯥꯞꯄꯅꯦ ꯈꯔ ꯈꯥꯕꯅꯦꯅꯦ ꯒꯨꯂꯥ ꯃꯍꯤꯁꯨ ꯑꯃꯨꯛ ꯍꯥꯞꯄꯤꯅꯤ ꯉꯁꯤꯁꯨ ꯅꯣꯏ ꯀꯥꯡꯕꯨꯅ ꯒꯨꯂꯥ ꯀꯩꯅꯣ ꯇꯧꯔ ꯀꯦꯟ ꯑꯃ ꯂꯧꯔ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯒꯨꯂꯥ ꯃꯍꯤꯗꯣ ꯑꯃꯨꯛ ꯍꯥꯞꯄꯤꯕ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯒꯨꯂꯥꯁꯤ ꯑꯃꯨꯛ ꯆꯥꯎ ꯌꯥꯗꯦꯕ ꯁꯤꯡꯖꯃꯩꯗꯒꯤ ꯑꯃ ꯃꯌꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡ ꯑꯗꯨꯗꯣ ꯑꯩ ꯍꯪꯉꯝꯃꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩ ꯁꯪꯒꯣꯝ ꯁꯅꯥ ꯑꯗꯨꯝ ꯂꯧꯋꯦꯕ ꯃꯌꯥꯡ ꯂꯩꯀꯥꯏꯒꯤꯗꯣ ꯑꯗꯨꯗ ꯃꯣꯏꯗꯣ ꯉꯁꯤꯗꯤ ꯁꯥꯗꯕ ꯃꯥꯜꯂꯦꯕ ꯃꯣꯏꯗꯣ ꯁꯤꯡꯉꯒꯒꯨꯝꯕꯁꯨ ꯇꯧꯋꯦꯗꯅ ꯑꯗꯩ ꯏꯆꯦꯗꯣ ꯑꯩꯅ ꯏꯆꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗ ꯃꯊꯪ ꯂꯥꯛꯄꯗ ꯄꯣꯔꯛꯀꯦ ꯃꯆꯥꯅꯨꯄꯤꯗꯩ ꯂꯧꯔꯛꯀꯦꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯕ ꯅꯝꯕꯔꯁꯦ ꯑꯩꯉꯣꯟꯗ ꯗꯤꯂꯤꯚꯔ ꯇꯧꯔꯝꯒꯅꯤꯌꯦ ꯑꯩ ꯍꯪꯉꯨꯔꯦ ꯍꯪꯉꯨꯅꯦ ꯑꯩ ꯆꯦꯛ ꯇꯧꯃꯟꯒꯦ ꯄꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ 7-8ꯀ ꯆꯥꯏꯌꯦꯕ ꯑꯗꯨ ꯃꯣꯏꯒꯤꯗꯣ ꯁꯅꯥꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕ ꯌꯥꯝ ꯊꯤꯅ ꯃꯣꯟ ꯑꯁ ꯑꯩꯗꯤ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯊꯕꯛ ꯈꯔ ꯆꯠꯊꯣꯛꯈ꯭ꯔꯦ ꯎꯐꯨꯟ ꯋꯥꯐꯨꯟ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯉꯁꯥꯏꯗꯒꯤ ꯅꯍꯥꯟꯗꯤ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦꯀꯣ ꯀꯩꯅꯣ ꯑꯩꯈꯣই ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯑꯣꯔ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯑꯗꯨꯝ ꯀꯞꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯗꯣ ꯇꯥꯍꯜꯂꯝꯃꯤꯅꯦꯕ ꯏꯃꯥꯗ ꯁꯨꯝ ꯑꯗꯩ ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯋꯥꯔꯕꯅꯤꯅ ꯏꯁꯩꯒꯁꯦ ꯁꯛꯅꯤꯡꯗꯦꯕ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯊꯔꯛꯑꯦꯕ ꯖꯒꯣꯏꯒ ꯅꯍꯥꯟ ꯌꯥꯝ ꯁꯥꯏꯗꯨꯗꯤ ꯐꯣꯟ ꯄꯥꯏꯔꯛꯇꯦꯁꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯃꯅꯤꯒꯇ ꯄꯤꯔꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯆꯤꯆꯦꯁꯤꯗ ꯍꯥꯏꯔꯒ ꯃꯣꯏꯒ ꯌꯨꯝ ꯊꯪꯅꯔꯦꯕ ꯑꯗꯣ ꯃꯣꯏꯗ ꯁꯅꯥꯁꯦ ꯑꯗꯨꯝ ꯁꯤꯡꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯁꯅꯥꯗꯤ ꯗꯤꯄꯥꯗꯤ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏꯁꯨ ꯂꯧ ꯇꯥꯔꯦ ꯃꯣꯏꯒꯤ ꯁꯅꯥꯗꯣ ꯌꯥꯝꯗꯤ ꯇꯥꯡꯉꯦ ꯑꯗꯨꯒ ꯇꯥꯡꯕꯩ ꯍꯥꯎꯔꯤꯗꯣ ꯇꯥꯡꯕꯩ ꯑꯣꯏꯕꯖꯥꯠ
ꯉꯥꯒ ꯊꯣꯡꯉꯗꯤ ꯁꯥꯎꯕꯤꯅꯤꯀꯣ ꯆꯥꯗꯦ ꯍꯧꯖꯤꯛ ꯉꯥ ꯁꯨꯡꯆꯥ ꯆꯥꯗꯦ ꯏꯔꯣꯟꯕ ꯆꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯍꯥꯞꯇꯕꯤꯅꯤ ꯑꯗꯨꯒ ꯆꯤꯛꯀꯟꯕꯨꯗꯤ ꯆꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯁꯤ ꯆꯥꯈ꯭ꯔꯗꯤ ꯍꯌꯦꯡ ꯆꯥꯕꯁꯨ ꯌꯥꯗꯕꯤ ꯆꯥꯕꯁꯨ 선장 옥 잡아요. ꯃꯌꯥꯝꯕꯁꯤꯡꯁꯤ ꯂꯪꯅꯔꯒ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯨꯝ ꯁꯥꯎꯔꯤꯗꯣ ꯇꯨꯝꯃꯣ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯕ ꯅꯕꯣꯛꯁꯦ ꯑꯗꯨꯝ ꯂꯥꯛꯄꯣ ꯑꯗꯨꯝ ꯂꯩꯕꯁꯦ ꯃꯥ ꯍꯦꯛ ꯀꯞꯄꯕ ꯍꯧꯒꯠꯂꯛꯑꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯔꯒ ꯃꯆꯤꯟ ꯊꯤꯔꯛꯀꯅꯤꯗꯣ Nasa kargi? 6 High school din no? SLRena. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ Elena. ꯗꯤꯄꯥꯂꯤꯁꯤꯁꯨ ꯀ꯭ꯂꯥꯁꯇꯣ ꯀꯩꯅꯣꯅꯦ ꯊꯥ ꯃꯥꯅ ꯑꯦꯄ꯭ꯔꯤꯜꯗ ꯄꯣꯛꯑꯒ ꯊꯥ ꯈꯔ ꯋꯥꯠꯂꯤꯅꯦ ꯊꯥ ꯑꯃꯅꯤ ꯋꯥꯠꯂꯤꯅꯦꯕ ꯑꯗꯨꯅꯔꯁꯨ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯁꯨꯝ ꯍꯟꯊꯔꯤꯑꯦꯕ ꯂꯨꯁꯜꯂꯛꯏꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯗꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯌꯥꯎꯔꯛꯏ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯁꯥꯏꯟꯁꯇꯁꯨ ꯈꯥꯏꯗꯣꯔꯛꯏꯗꯅ ꯑꯗꯨꯅ ꯈꯔ ꯂꯨꯁꯜꯂꯛꯄꯁꯤꯗ ꯑꯁ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯆꯍꯤꯅ ꯈꯤꯇꯪ ꯍꯦꯜꯍꯜꯂꯝꯕꯗꯤ ꯐꯗꯧꯕ ꯑꯩꯅꯗꯤ ꯍꯥꯟꯅ ꯍꯣꯡꯉꯛꯄ ꯀꯥꯟꯗ ꯍꯪꯕꯅꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯗ ꯐꯥꯎꯟꯗꯔꯗꯣ ꯏꯃꯥꯟꯅꯕꯤꯅꯦꯕ ꯃꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯅꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯄꯤꯛ ꯄꯤꯛꯅ ꯂꯣꯏ ꯆꯠꯅꯩꯗꯅ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯍꯜꯂꯦ ꯈꯪꯗꯦ Yanida dum na makani. ꯍꯟꯗꯛ ꯆꯦꯟꯖꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯅꯤꯡꯕ ꯋꯥꯠꯄꯗꯣ ꯑꯣꯏ Person sa ya mapadegi ko. 갤러리. Ado kino to bonida irang leibagi school ka katabato. Corona ang lagi ito re. 되게 생각이 약간 ꯌꯥꯄꯣꯔꯦ ꯀꯩꯀꯩꯅꯣ ꯃꯁꯤ ꯀꯩꯅꯣ 만미나 만미나. ꯃꯜꯃꯤꯅꯥꯁꯤ ꯐꯪꯗꯗꯅ ꯑꯩꯒꯤ ꯁꯥꯏꯖꯇ ꯐꯪꯗꯦ, ꯑꯗꯨꯒ ꯃꯥꯅ ꯚꯤꯗꯤꯑꯣꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯤ ꯐꯔꯒ ꯍꯥꯞꯇꯣꯏꯅꯦ ꯃꯜꯃ ꯍꯣꯔꯦꯟ Tirurine. ꯅꯠꯇꯦ ꯄꯨꯂꯞ ꯑꯣꯏꯅ ꯁꯤꯗꯩ ꯀꯥꯞꯄꯒ ꯌꯥꯎꯔꯤ ꯐꯔꯒꯅꯦ ꯅꯍꯥꯟ ꯂꯣꯠꯁꯤꯜꯂꯒ ꯑꯝꯇꯪ ꯍꯥꯞꯁꯤꯔꯣ Nang tiro kay da tiba. 까몬 마 치네 홀센기 배 안 그러는 Ado si su kay no ide wholesale da kilore. Lambiel haibra. Maming do. 아 Ado da chumdi chumra sta sa. D hay. Mamina D diabetes ki hay da chumra. 아시네 인슈어네 어두근데 인슈어세 Insure si su diabetes 나 ni hay. 인슈어세잖아 시 아코지 딱 땅에 간데 목소리 맹고지 또 실어라 그게 마 팡가라 에 파트로세 마나 팡가도 마 팡게 Ado gi haji Kaya kay yun, da si kaya. patingi hanggang. 남자들이 비싸면 내가 오라면 Amoy di wholesale na sabi. 그 아이는데 Ado may sabi re. 아스니 누가 저래 타모 사이렌트 타모 아스 얌파레다 나보 융어가 좀 타모 시기 당사는 나는 융어가 나보 이제 시 팡다나 떠오르냐 뭐 좀 타모 다시 이제 아좀 막 그냥 마로로 락파 호락거든 좀 마 짝해 팔반 정도 와 그래 버리면 성공 기단 다 좀 그럼 확실히 콩 아니면 콩나무 카페 하이페땅 블러셔한 게 거하렌 또 마기 마슈네 라이징세 뭐냐 시암পু레 말미나제 이제 띠니고 시제 야다는 아이템나 시사 말미나제 거의 팡된다 보니 마바니나 레비에 농아래 양 시 야우다디 야데바 칸바 나보다 자 집어가네 하우티 하면서 야우르니 카이가나 하면도 애플은 사람 마운다 하우 아마 지는 맹고 좀 그ino 오이부터 애플과 페루가 믹스 오브 마 타키바 Mengora mango. 파리 파리 애플은 사람 빵 At may am hangi do mo siya amta pangdre ba ko. 애플도 빵 시 Haji ki mafam da har kan mo na diabetes ki khata ngai re hay di ha da. 아 Adade chuma mani na. 나복시 다이어티스부디 나때바 아들서 그냥 좀 짜바다 거는 아 톰바디 손나가다 많이 상고지를 로 톰만 그러버니가 이닥스게 하나 하비제 머리 따로 슈가르 하빈 마이콘 마사도 슈가르 아들디 아카바스 아니 야원 땅아 헬람미네요 카타그네요 누가이데 아이나네 노이 팅어가 락다도다 스파레다 하이eng 락제라니 Thieng 하이eng na thieng ba. Si mo na bungai ba da thieng ba. 하이eng 락제라니 나복시 하이eng디 다니라가 이루자도니바 tamay mandali mana irujabaga kay tawraga admaina unazarani na khallega phare phare noi ngasi lai ji phare hayeng khale raum koiro pol yam da vida Office ki timing do ma na lang pagan ni ay ka no tawro ba duki. karai wa da le no na Ay nga kano da Asian Hospital yo opposite ta Senrang na Oo. office ano ba startup company. oh 카타마 자 Tapak mayam. asa khoi di lotion bi ne ba lai tam ko chai chai ni Sai de. si ne aduna ne 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 na ne kharga no mona som lotion ni no mona som lotion ni
ꯅꯦꯟ ꯇꯧꯔꯤꯅꯦ ꯑꯩꯁꯨ ꯉꯝꯗꯦꯕ ꯌꯥꯝꯅ ꯑꯗꯨꯅꯤ ꯁꯤꯒꯤ ꯔꯕꯔꯁꯦ ꯇꯠꯂꯒ ꯇꯥꯈ꯭ꯔꯕ ꯈꯪꯗꯦ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯅ ꯉꯁꯤ ꯈꯣꯡ ꯊꯥꯡꯕꯁꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯖꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯅꯦ ꯑꯩꯅ ꯀꯃꯦꯟꯇ ꯍꯪꯕꯅꯦꯕ ꯀꯗꯥꯏ ꯋꯥꯏꯗꯅꯣꯅ ꯑꯗꯨꯗ ꯃꯥ ꯌꯥꯎꯗꯕꯅꯤꯅ ꯑꯩꯅ ꯈꯪꯗꯕ ꯑꯕꯨꯗꯨ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯑꯗꯨꯗꯨꯒ ꯀꯃꯦꯟꯇꯣ ꯍꯜꯂꯛꯈꯤꯗꯕ ꯑꯗꯨꯒ ꯀꯃꯦꯟꯁꯤꯀꯣ ꯍꯧꯖꯤꯛꯁꯨ ꯍꯟꯗꯕ ꯐꯥꯗꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯐꯨꯀꯠꯂꯒ ꯊꯥ ꯑꯃ ꯂꯩꯔꯝꯃꯁꯨ ꯑꯩ ꯑꯗꯨꯝ ꯍꯜꯂꯦꯕ ꯀꯩꯒꯤꯅꯣꯗ ꯉꯁꯤꯒꯤꯗꯨꯁꯨ ꯏꯕꯥꯅꯤ ꯆꯠꯂꯤꯁꯦ ꯁ꯭ꯀꯨꯜ ꯀꯌꯥꯝ ꯌꯥꯝꯃꯦ ꯈꯪꯕ꯭ꯔꯥ ꯁꯕ ꯂꯩꯀꯥꯏꯅꯦ ꯔꯃꯥꯅꯤꯌꯥꯅꯦ ꯂꯝꯐꯦꯟ ꯍꯥꯏ ꯁ꯭ꯀꯨꯜꯅꯦ ꯑꯗꯒꯤ ꯄꯣꯄꯨꯂꯔ ꯍꯥꯏ ꯁ꯭ꯀꯨꯜꯅꯦ ꯈꯨꯔꯥꯏ ꯀꯩꯅꯣꯅꯦ ꯑꯗꯒꯤ ꯁ꯭ꯀꯨꯜ 3ꯅꯦꯕ ꯆꯠꯂꯤꯁꯦ ꯑꯗꯒꯤꯗꯤ ꯍꯜꯂꯛꯑꯒ ꯑꯩꯁꯨ ꯀꯩꯅꯣ ꯂꯩꯁꯨ ꯈꯔ ꯊꯥꯡꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯦ ꯉꯁꯥꯏ ꯅꯥꯄꯤ ꯈꯔ ꯐꯣꯏꯔꯦ ꯑꯗꯨꯒ ꯏꯔꯨꯖꯕ ꯀꯨꯏꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯨꯔꯁꯨ ꯍꯦꯛꯇ ꯏꯔꯨꯖꯩꯌꯦꯕ ꯀꯣꯛ ꯃꯣꯠꯂꯨꯔꯁꯨ ꯈꯣꯠꯂꯨꯔꯁꯨ ꯅꯨꯡꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯗꯩ ꯗꯥꯏꯔꯤꯌꯥ ꯇꯧꯔꯦꯗꯅ ꯆꯠꯂꯤꯈꯣꯏ ꯂꯨꯗꯣꯏꯅꯤ ꯑꯗꯩ ꯐꯤꯔꯣꯟꯒꯁꯤꯅ ꯁꯦꯠꯂꯨꯕꯗꯣ ꯄꯩꯔ ꯊꯝꯗꯣꯏꯅꯤꯅꯣꯡꯃꯒꯤ ꯗꯥꯏꯔꯤꯌꯥꯁꯦ 3ꯔꯛ ꯇꯧꯔꯦꯗꯤ ꯐꯨꯔꯤꯠ 3 ꯐꯅꯦꯛ 3 ꯐꯗꯤ 3 ꯅꯣꯡꯉꯥꯜꯂ ꯁꯨꯗꯣꯏꯕ ꯃꯔꯨꯝꯗ ꯊꯅꯝꯃꯒꯅ ꯃꯧꯅ ꯁꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯑꯒꯨꯗꯤ ꯃꯁꯛꯇꯣ ꯄꯨꯔꯥ ꯑꯣꯜꯂꯦ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯣ ꯂꯣꯏꯅꯃꯛ ꯃꯁꯝꯗꯤ ꯍꯦꯟꯅ ꯀꯛꯑꯒ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯐꯣꯟ ꯇꯧꯁꯜꯂꯨꯅꯦ ꯂꯕꯣꯛ ꯃꯅꯥꯛꯁꯤꯗ ꯁꯨꯝ ꯏꯁꯩꯗꯣ ꯇꯥꯍꯜꯂꯦ ꯏꯕꯥꯅꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥꯁꯨ ꯁꯛꯄ ꯑꯩꯁꯨ ꯁꯛꯄꯗꯣ ꯇꯥꯍꯜꯂꯒ ꯂꯩꯔꯝꯕꯅꯦꯕ ꯑꯁ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯑꯗꯨꯝ ꯅꯣꯏꯁꯨ ꯂꯥꯛꯑꯔꯣꯏꯗꯅ ꯑꯗꯨꯝ ꯀꯥꯡ ꯄꯥꯏꯔꯛꯄ꯭ꯔꯣ ꯑꯁ ꯀꯥꯡ ꯍꯤꯗꯥꯛ ꯁꯤꯗꯤꯕꯀꯣ ꯁꯤꯄꯥꯗꯥꯔ ꯃꯌꯥꯝꯒꯁꯦ ꯅꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯗꯤ ꯃꯅꯝꯗ ꯍꯥꯕꯗ ꯂꯣꯏꯖꯥꯅꯤ ꯑꯁꯤ ꯊꯥꯗ꯭ꯔꯣ ꯊꯥꯏ ꯃꯅꯤꯡ ꯃꯃꯥꯡ ꯊꯥꯔꯤꯅꯤ ꯍꯧꯖꯤꯛꯁꯤꯅ ꯑꯗꯨ ꯃꯅꯝꯒꯨꯝꯕꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯑꯕꯣꯛꯁꯦ ꯊꯥꯕꯁꯦ ꯉꯁꯥꯏꯁꯨ ꯂꯝꯕꯤ ꯁꯦꯝꯍꯧꯕꯒꯤ ꯌꯥꯝ ꯐꯔꯦ ꯂꯝꯕꯤꯗꯣ ꯌꯥꯝ ꯐꯠꯍꯧꯗꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅ ꯍꯟꯈꯤꯕ ꯐꯕꯅꯦ ꯁꯤ ꯂꯝꯕꯤꯁꯦ ꯀꯤꯕꯅꯦ ꯁꯤ ꯂꯝꯕꯤ ꯀꯔꯣꯝꯗ ꯁꯤꯗꯩ ꯊꯣꯛꯈ꯭ꯔꯒ ꯁꯤ ꯂꯝꯕꯤ ꯑꯃ ꯍꯥꯏꯖꯕ ꯑꯃ ꯂꯩꯕꯅꯦ ꯖꯦꯅꯤꯝꯁ ꯍꯥꯏꯕ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯝꯃꯒꯗꯤ ꯑꯗꯨ ꯃꯤꯅꯤꯠ 10 ꯂꯥꯛꯑꯅꯤ ꯅꯣꯏ ꯃꯤ ꯂꯥꯛꯑꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯒꯥꯔꯤ ꯃꯆꯥ ꯑꯝꯗ ꯊꯤꯟꯗꯣꯛꯄꯤꯔꯨ ꯌꯥꯏ ꯀꯩꯅꯣ ꯌꯥꯏ ꯊꯤꯟꯕ ꯃꯤ ꯑꯗꯨꯝ ꯀꯤꯕꯅꯦ ꯁꯤ ꯂꯝꯕꯤ ꯉꯝꯊꯕ ꯃꯩꯁꯨ ꯊꯥꯜꯂꯝꯃꯤ ꯃꯩ ꯊꯥꯟꯗ꯭ꯔꯕꯅꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯑꯕꯣꯛꯇ ꯅꯛꯅ ꯂꯩꯔꯦ ꯑꯃꯨꯛ ꯂꯛꯅꯔꯤꯅꯤ ꯑꯗꯨꯅꯦ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯀꯩꯅꯣꯒꯤꯗ ꯐꯩꯖꯨꯞ ꯐꯩꯖꯨꯞ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯀꯌꯥꯝ ꯁꯥꯎꯈꯤꯕꯗꯣ 200 ꯄꯤꯔꯝꯒꯅꯤ ꯗꯥꯏꯕꯤꯇꯤꯁꯀꯤꯁꯦ ꯌꯥꯝ ꯇꯥꯡꯕꯅꯦ ꯁꯤꯅꯤꯅ ꯑꯝꯇ ꯂꯩꯁꯜꯂ ꯂꯥꯛꯑꯦ ꯅꯣꯏꯕꯨ ꯃꯕꯣꯛ ꯅꯨꯡꯁꯤ ꯇꯧꯖꯔꯤꯅꯤ ꯃꯥꯅꯦ ꯑꯕꯣꯛ ꯅꯨꯡꯁꯤꯕꯅꯤ ꯄꯩꯁꯥ ꯄꯤꯔꯝꯕ ꯅꯨꯃꯤꯠꯁꯤ ꯑꯗꯨꯝ ꯉꯥꯎꯔꯅꯤ ꯃꯤꯡ ꯉꯥꯎꯗꯣꯏꯅꯦꯕ ꯃꯥꯏ ꯄꯩꯁꯥꯗꯨꯒꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯗꯅꯦꯒꯤ ꯃꯆꯦꯁꯤꯡꯒ ꯂꯥꯛꯑꯝꯃꯦꯕ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗ꯭ꯔꯤ ꯊꯥꯒꯠꯇ꯭ꯔꯤ ꯑꯗꯨꯗꯅꯦ ꯄꯩꯁꯥꯗꯣ ꯂꯨꯄꯥ 500 ꯄꯤꯔꯝꯕ ꯉꯔꯥꯡꯒꯤ ꯂꯨꯄꯥ 10 10 ꯇꯧꯕꯗꯣ ꯑꯗꯨꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤꯗ ꯊꯤꯗꯣꯏꯅꯤ ꯑꯗꯨꯒ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯍꯟꯖꯟ ꯀꯧꯔꯛꯇꯣꯏꯅꯦ ꯑꯝꯇ ꯂꯥꯎꯅꯤ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯋꯥꯍꯩꯒꯦꯟ ꯁ꯭ꯋꯥꯏꯗ ꯀꯧꯁꯜꯂꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯀꯅꯥꯅ ꯂꯧꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯂꯧꯁꯜꯂꯦꯅ ꯍꯥꯏꯖꯟꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯃꯉꯥ ꯐꯨꯠꯀꯤ ꯁꯥꯎꯕꯅꯦ ꯃꯥꯅ ꯁꯥꯎꯕ ꯑꯣꯛꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯆꯠꯂꯁꯤ ꯍꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯍꯤꯡꯗꯅꯤ ꯃꯤ ꯇꯧꯔꯛꯏꯗꯣ ꯀꯧꯔꯒ ꯁꯨꯡꯇꯨꯝ ꯇꯨꯝꯗ꯭ꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯤꯠꯀ ꯂꯧ ꯀꯨꯠꯁꯜꯂꯤꯅꯦ ꯗꯤꯁꯦꯝꯕꯔ ꯑꯗꯥꯏꯗꯩꯅꯤ ꯃꯥꯅ ꯇꯨꯝꯃꯛꯇꯣꯏꯁꯦ ꯅꯕꯣꯛꯁꯤꯅ ꯁꯤꯅ ꯅꯣꯏꯒꯤ ꯑꯇꯣꯝꯕꯤ ꯅꯟꯗꯣꯝꯆꯥ ꯑꯁ ꯆꯥꯔꯦ ꯆꯥꯅꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯌꯥꯔꯦ ꯆꯥꯔꯣꯏ ꯅꯣꯏ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯅ ꯋꯥꯡꯈꯩꯗꯒꯤ ꯑꯩꯅ ꯄꯂꯦꯜꯗꯒꯤ ꯄꯂꯦꯜ ꯍꯧꯖꯤꯛ ꯀꯥꯏ ꯂꯩ ꯀꯥꯟꯆꯤꯄꯨꯔꯗ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯖꯨꯟ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯖꯨꯟꯗ ꯌꯥꯎꯒꯨ ꯁꯨꯔꯦ ꯗꯤꯄꯥꯂꯤꯗꯤ ꯆꯥ ꯊꯛꯇꯦ ꯑꯁ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯀꯣꯏꯄꯜꯗ ꯀꯩꯁꯦ ꯁꯪꯒꯣꯝ ꯊꯛꯇꯦ ꯆꯥ ꯊꯛꯇꯦ ꯌꯥꯏ ꯁꯥꯔꯤꯕ ꯀꯩꯅꯣ ꯊꯝꯃꯣ ꯑꯗꯨꯝ ꯊꯝꯃꯣ ꯀꯩꯅꯣ ꯇꯧ ꯗꯤꯄꯥꯂꯤ ꯁꯥꯕ ꯉꯁꯤ ꯌꯦꯡꯈ꯭ꯔꯦ ꯑꯃꯁꯦ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯗ꯭ꯔꯦ ꯀꯇꯥꯅꯤꯒꯤ ꯆꯥꯁꯤꯔꯥ ꯑꯆꯥꯄꯣꯠ ꯌꯥꯔꯦ ꯌꯥꯔꯗꯤ ꯑꯆꯥꯄꯣꯠꯇꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯆꯥꯕ ꯊꯣꯔ ꯅꯪ ꯆꯦꯡꯈ꯭ꯔꯤꯗ ꯃꯥ ꯌꯥꯎꯔꯛꯇꯕ ꯏꯀꯥꯏꯕ ꯅꯠꯇ꯭ꯔꯥ ꯗꯤꯄꯥꯂꯤꯗꯤ ꯑꯕꯣꯛꯇꯤ ꯗꯤꯄꯥꯂꯤꯗꯤ ꯑꯗꯨꯝ ꯀꯥꯎꯗꯦꯀꯣ ꯀꯥꯎꯗꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯕꯅꯦ
ꯃꯥꯅ ꯌꯥꯗꯕ ꯍꯤꯗꯥꯛ ꯆꯥꯔꯣꯏ ꯀꯥꯏꯅ ꯇꯧꯔꯝꯕꯁꯦ ꯃꯥꯁꯤ ꯐꯨꯔꯁꯤ ꯃꯥꯁꯨ ꯐꯨꯔꯦ ꯍꯧꯒꯠꯂꯛꯀꯅꯤ ꯆꯥꯁꯜꯂꯣꯒ ꯍꯥꯏꯔꯗꯤꯕ ꯑꯁꯣꯝꯗ ꯈꯪꯉꯛꯏꯗꯨꯗꯤ ꯃꯥ ꯆꯥꯁꯜꯂꯣ ꯍꯥꯏꯔꯗꯤ ꯏꯁꯨꯅ ꯍꯥꯏꯗꯤ ꯆꯥꯒꯦ ꯑꯗꯨꯝ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯈꯔꯅꯤ ꯍꯧꯖꯤꯛ ꯍꯟꯗꯛꯁꯦ ꯈꯔꯅꯤ ꯌꯥꯗꯕ ꯃꯥꯁꯤꯅ ꯑꯃꯨꯛ ꯑꯗꯨꯝ ꯇꯧꯔꯥꯎ ꯈꯣꯠꯂꯨꯔꯥꯎꯒ ꯍꯥꯏꯁꯦ 하요 해줘 어디 빨리 좀 하요 아부고 비자 와라 풀어도 좀 비자 나 아이드롭 하프기죠 하기 다이네 어디 빨리 내가 좀 하기 보다 ให้ 누가 제일 아프까노 탱더비다 할게 하리 하리 ไอโดรซินนาวกิสรุยังพุ่งน่ะมาชาโดนำบกดไปใหญ่ให้อันไหนตัวก่อน 카피칸 카피칸 수련 มันพูดตะเรียดชุเร 말푸더래 มันพูดตะรุนานมีเอพริลคอมพลีทไว้กระปะแต่เขาจิมันพูดตะเรียดให้ได้ปะถากระเอพริลดีต่างอันนี้ที่มาตุ้งเดียวมันพูดตะเรียดจังas ครั้งเดียวหันตะกี้มอง 아이네 야 녹닝이세 아보기 라이 그러면 그 제힌 하러 라이 그러면 라이 좀 그러면 이잖아 그러니까 제힌 하러 카라 มันจะได้แต่เดินต้น ใช่แต่เลย 자 어시다 그래 사본에 미러 언더 아니잖아 저기나 쩔어 자 탁지라 자 다시라 그래 อัสชินางางวันนี้เนี่ยปัจจุบันมาจะคู่อ้ามนี่ข้างแบบบอยดีตุ้มยาบะอะตัวก็อ้ามเราแก่แต่แบบ 빵 เขาจริงนะมาม่าก็เลยนิ่งแต่ว่าคุยภาษานิ่งแต่นะ 이거 왜 막고 자해 하라오 야 돼. 이거 아 이때 마시라 거 이제 봐봐 깜빡했지 마시라고 그래 공기 공통기 잘 참노 ไอ้อีมาไม่จะเล่าชิชิเล่าเราชิชิเล่า 예 ไอ้ดีคราอิงตักตัวเราก็เรา 그리고 아이지도 이제 แล้วก็จ้าได้เลยเนี่ย 짜르게 짜르게 나게라 비토로게 자 나도 사 먹자 하고 해야 되죠 사 먹자 나 왜 그러면 진짜 많이 따라 말 많이 따라 bro Citracon네. 많이 따라 많이 에이노 라오 자 탁지라 라오 ใบใบตลอดมาดิใบใบตลอด 바이 바이 หมดเป็นตัวคงสุดตรงเลย 세상 이동대 Sabar, sabar. 넌 디페이터 때เอาแล้วเขาแต่ว่าเขา 커피가 해야 돼 뭐야 에지진이 돈 받아 근데 시섭자 야스네 ทีนี้อย่างนี้ก็ดิฉันนี่ทั้งตะบะ 에지니 답답한 판타랑 มีทางไว้ฉันฟังเพลงตุ้มเลยเลยน้องต้องเข้าตระบ ฟังทุเรศได้มากมันสินที่เราเป็น 또 만나야 돼 มาอิงลิสต์รู้ต่อเลย สิ่งที่นักเรียนบัตรทาบอกว่าที่เก่งตลอดจริงห้ามมันต้องคอยร้องกันให้ไปเสียมาบ้างวิดีโอเดียวกันเนี่ยให้มาใครนั่นก็บางคนแต่ยันน่ะอีกใครจะจะไปดูต้องรำมันเนี่ยบ้างดูก็เขาจะสินะที่ที่เก่งเลย 한복씩 또 살리려 그만 탱 tuition ba haji khara kalling ada sum chat pada sidagi torogo buti tuition gi ba adagi chakanu na sum chat hangi dabdo adu ka kok sina yarak ta bani na ne chat ji kai na tele khat ba do le phara tu ji kai to ban na te ba adada khoina tu ni ha da ma tu ni na ki ba adagi khoina sei je phim khan bi ba kangan ji da mai mangan ji ki mai ma than da ya de da na adu lam ba jane nong ma ju phamang ji da uppa ka taramini makok se kai ba si tha de si tha ba de di kana de mathang ta ba du di maning non da phajana ola ga dum ne mini de model na laura ini ba adu da di ma sok te ba du da di aham ba ta ba du di shui ba busmana upsala ta ram ba as i do ba pakhat di ne ni adu ju ne kau ba je phone nga ta ni da na as phone me to hona ba ji da ne ama ba ama loi kau ri ni adagi lijon machiga adagi abumo mai machan ba do to minari ba moyu mai sai chena do ni 아보기 그 촉보기 doktor 잡던데서 아들이 비디오도 많아 하이도 가나다노 누가 아마 moi hospital gi no da 나 보여 da 아도다 ನಂ기 누피라 하이로부터 adugi as mamangi mathuk tuduna raza tawe ba
ꯑꯁꯟꯕꯁꯨ ꯑꯉꯛꯄꯅꯤ ꯃꯆꯤꯟ ꯊꯤꯕꯁꯦ ꯅꯍꯥꯟꯒꯤꯗꯨꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯟꯊꯔꯕꯅꯤ ꯑꯗꯣ ꯑꯕꯨꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯑꯣꯏꯁꯤꯟꯕꯁꯨ ꯈꯔ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯏꯁꯟꯕꯗꯤ ꯌꯥꯝ ꯊꯨꯅ ꯑꯣꯏꯁꯜꯂꯦ ꯊꯨꯏꯌꯦ ꯁꯤꯗ ꯐꯣꯜꯂꯗꯤ ꯊꯨꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯔꯥꯁꯃꯅꯤ ꯑꯕꯣꯏꯗꯣ ꯑꯗꯨ ꯐꯣꯜꯗꯤ ꯐꯖꯅ ꯐꯣꯜꯂꯛꯑꯦ ꯔꯥꯖꯒꯤꯗꯨꯗꯤ ꯈꯔ ꯀꯨꯏꯅꯗꯤ ꯆꯪꯉꯦ ꯑꯗꯣ ꯊꯨꯅ ꯂꯣꯏꯁꯜꯂꯦ ꯑꯁ ꯁ꯭ꯋꯥꯏꯗꯒꯁꯦ ꯅꯍꯥꯟꯁꯨ ꯇꯠꯂꯝꯃꯤ ꯀꯔꯤꯝ ꯇꯧꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯈꯪꯗꯦꯕ ꯑꯗꯨ ꯆꯧꯀ꯭ꯔꯤꯗꯨꯗꯕꯨ ꯈꯣꯠꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟꯒꯤ ꯑꯀꯣꯟꯕꯩꯗꯣ ꯅꯣꯏ ꯀꯥꯃꯣꯅ ꯁꯣꯝ ꯐꯝꯃꯤꯅꯦ ꯔꯤꯖꯨꯅ ꯁꯣꯝ ꯐꯝꯃꯤꯅꯦ ꯂꯥꯝꯃꯒ ꯐꯨꯕꯗꯣ ꯅꯣꯏꯁꯨ ꯆꯦꯟꯊꯣꯛꯏꯅꯤꯗꯅꯀꯣ ꯑꯗꯨꯒ ꯁꯣꯛꯇꯅ ꯂꯩꯔꯝꯕꯅꯦꯕ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯈꯨꯠꯅ ꯈꯣꯠꯆꯟꯅꯈ꯭ꯔꯤꯔꯥ ꯀꯩꯅꯣꯁꯨ ꯈꯪꯍꯧꯗꯕꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯂꯝꯀꯥ ꯌꯧꯔꯗꯣ ꯃꯥꯅꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯝꯃꯗꯤ ꯈꯪꯒꯗꯕ ꯑꯩꯅ ꯌꯥꯝꯅ ꯃꯣꯏ ꯅꯪ ꯍꯦꯛ ꯅꯝꯕ ꯆꯪ ꯂꯣꯏꯕꯒꯅꯤ ꯑꯗꯨ ꯃꯤꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯥꯡ ꯌꯥꯎꯏ ꯑꯗꯒꯤ ꯗꯤꯄꯥꯂꯤꯒꯤꯁꯨ ꯑꯌꯥꯝꯕ ꯁꯤꯗ ꯂꯣꯏ ꯁꯤꯖꯤꯟꯅꯩꯕ ꯁ꯭ꯀꯨꯜꯒꯤ ꯀꯩꯒꯤ ꯃꯌꯥꯝꯁꯦ ꯇꯥꯗꯤꯅꯦ ꯇꯥꯔꯝꯗꯣꯏꯅꯤ ꯍꯧꯒꯠꯂꯤ ꯇꯨꯝꯕ ꯅꯠꯇꯦ ꯑꯕꯣ ꯑꯕꯣ ꯇꯕꯣ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦꯕ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯆꯣꯡꯉꯦꯕ ꯃꯁꯥꯁꯦ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏ ꯋꯥꯡꯅꯅꯦ ꯆꯣꯡꯉꯤꯗꯣ ꯃꯣꯏ ꯐꯥꯔꯤꯗꯣ ꯁꯤꯒꯤ ꯍꯥꯔꯠꯕꯤꯠꯁꯦ ꯁꯤ ꯇꯧꯔ ꯐꯥꯖꯤꯜꯂ ꯊꯝꯃꯤꯅꯦꯕ ꯈꯨꯠ ꯐꯖꯅ ꯍꯤꯗꯥꯛ ꯆꯨꯝꯕ ꯋꯥ ꯆꯥꯕ ꯁ꯭ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯃꯁꯥ ꯄꯨꯂꯞ ꯀꯣꯛ ꯈꯞꯄꯤ ꯁꯤꯒꯤ ꯃꯔꯤ ꯑꯗꯨꯒꯤꯅꯤ ꯉꯔꯥꯡ ꯂꯩꯅꯔꯤꯅꯦꯕ ꯃꯥꯒꯤ ꯑꯣꯏꯅꯥꯗ ꯅꯥꯏ ꯍꯥꯏꯗꯣ ꯁꯤꯗ ꯅꯥꯏ ꯍꯥꯏꯗꯣ ꯆꯣꯡꯃꯟꯕꯩꯅꯦꯕ ꯍꯤꯗꯥꯛ ꯄꯤꯖꯍꯧꯗꯕꯩꯔ ꯑꯗꯨ ꯆꯣꯡꯗ꯭ꯔꯥ ꯍꯤꯗꯥꯛꯇꯣ ꯍꯣꯔꯦꯟ ꯄꯨꯡ 9 ꯆꯥꯒꯗꯕꯗꯣ ꯄꯨꯡ 3:30ꯐꯥꯎ ꯆꯥꯗ꯭ꯔꯦ ꯌꯥꯝꯕꯨꯡꯅ ꯗꯣꯁ ꯍꯦꯜꯂꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯑꯅꯤ ꯋꯥꯠꯄꯩ ꯄꯤꯖꯩꯅꯦꯕ ꯑꯌꯨꯛꯇꯣ ꯆꯥꯍꯧꯗ꯭ꯔꯗꯤ ꯍꯧꯋꯦꯅ ꯗꯣꯁ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯍꯥꯏꯕ ꯆꯤꯆꯦ ꯉꯁꯥꯏ ꯍꯥꯏꯔꯝꯕ ꯑꯗꯣ ꯑꯃꯨꯛ ꯑꯗꯨ ꯍꯥꯟꯅꯒꯤꯗꯨꯗ ꯑꯗꯨꯝ ꯇꯧꯈꯤꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯇꯤꯆꯔ ꯆꯥ ꯊꯛꯆꯜꯂꯨ ꯏꯪꯉꯝꯃꯗ꯭ꯔꯥ ꯑꯩꯁꯦ ꯆꯥꯁꯦ ꯊꯛꯇ꯭ꯔꯕꯅꯦꯕꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯈꯔ ꯄꯤꯊꯛꯇꯅꯅꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯄꯨꯛꯁꯤ ꯅꯣꯏꯈꯠꯂꯛꯏꯁꯦ ꯅꯪ ꯆꯥ ꯉꯧꯕ ꯊꯛꯄꯩꯔꯥꯅ ꯍꯪꯉꯤ ꯑꯌꯨꯛꯇꯅ ꯒ꯭ꯔꯤꯟ ꯇꯤ ꯊꯛꯑꯒ ꯅꯨꯡꯗꯥꯡꯗꯅ ꯆꯉꯥꯡ ꯊꯛꯄ ꯁꯤꯗꯤ ꯁꯪꯒꯣꯝ ꯊꯛꯆꯟꯕꯁꯤꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯤꯡꯗꯦꯕ ꯆꯥꯛꯇꯨꯁꯨ ꯑꯃꯨꯛꯅꯦ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯉꯝꯖꯟꯕꯗꯣ ꯉꯝꯖꯟꯕꯗ ꯄꯥꯝꯃꯨꯕꯒꯤ ꯆꯪ ꯍꯪꯉꯨꯁꯨ ꯑꯩꯈꯣꯏ ꯆꯥꯒꯦꯔꯥ ꯑꯕꯣ हाँ ꯂꯐꯣꯏ ꯆꯥꯒꯦꯔꯣ नींद तले ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯄꯗꯨꯁꯨ ꯑꯗꯨ ꯅꯨꯃꯤꯠꯁꯨ ꯇꯨꯝꯕ ꯅꯨꯃꯤꯠꯇ ꯇꯥꯏꯌꯦ ꯉꯁꯤꯒꯤꯁꯤꯅꯅꯦ ꯈꯔ ꯍꯟꯗꯛꯅ ꯃꯆꯤꯟ ꯊꯤꯕ ꯑꯃ ꯈꯔ ꯌꯥꯎꯔꯛꯇꯦꯕ ꯑꯗꯨꯒꯤ ꯈꯔ ꯁꯥꯟꯇꯤ ꯐꯪꯉꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯊꯤꯔꯤꯉꯩ ꯃꯇꯥꯡꯗꯨꯅ ꯃꯤꯗꯣ ꯂꯥꯛꯄꯗ ꯑꯁ ꯊꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯤꯔꯗꯤ ꯀꯃꯥꯏꯅ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯥ ꯁꯤꯡꯗꯤ ꯁꯤꯡꯕ ꯑꯃꯅ ꯃꯤ ꯂꯥꯛꯑꯗꯤ ꯌꯥꯝ ꯉꯥꯡꯗꯦ ꯌꯦꯡꯉ ꯂꯩ ꯅꯉꯣꯟꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤꯗꯣ ꯃꯍꯥꯃ꯭ꯔꯤꯇꯨꯟꯖꯌꯒꯤ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯇꯥꯍꯜꯂꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟꯈꯣꯏꯗꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯥꯛꯈꯤꯁꯦ ꯂꯥꯏꯒꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯔ ꯂꯥꯛꯆꯩꯌꯦꯕ ꯍꯟꯗꯛꯁꯤꯗꯅꯦ ꯑꯦꯗꯚꯔꯇꯥꯏꯖꯁꯦ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯑꯕꯣꯛ ꯃꯌꯥꯝ ꯆꯩꯕꯗꯣ ꯅꯨꯄꯤ ꯑꯃ ꯆꯥꯛ ꯆꯥꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨ ꯊꯥꯒꯠꯂꯨꯕꯒꯤꯁꯨꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯣꯏꯒꯤ ꯆꯦꯆꯦꯗꯣ ꯆꯦꯆꯦ ꯁ꯭ꯇꯦꯂꯤꯟꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯑꯩꯁꯨ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯃꯥꯅ ꯍꯥꯟꯅ ꯆꯪꯈꯤꯕ ꯐꯤꯔꯣꯜꯁꯨ ꯃꯌꯥꯝ ꯑꯃ ꯁꯨꯏ ꯑꯩꯗꯤ ꯏꯔꯨꯖꯗ꯭ꯔꯤꯕ ꯀꯧꯔꯛꯑꯦ ꯑꯗꯨ ꯊꯥꯒꯠꯄꯗꯣ ꯑꯁ ꯀꯔꯤ ꯊꯥꯒꯠꯂꯤ ꯅꯪ ꯀꯥꯏꯅ ꯇꯧꯔꯒ ꯁꯥꯎꯔꯦ ꯃꯥꯁꯦ ꯃꯤꯅ ꯀꯃꯦꯟ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥ ꯑꯣꯏ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅ ꯀꯃꯦꯟꯇ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯃꯣꯏ ꯍꯤꯖꯝ ꯑꯣꯏꯌꯦꯕ ꯑꯗꯨꯏꯗꯣ ꯑꯗꯨꯒꯅꯦ ꯍꯦꯛꯇ ꯃꯥꯅ ꯊꯥꯏꯅꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯔꯝꯕ ꯖꯅꯋꯥꯔꯤ ꯊꯥꯒꯤꯅꯤ ꯃꯣꯏ ꯑꯅꯤ ꯇꯧꯕ ꯑꯗꯨꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯨꯗ ꯃꯥꯅ ꯌꯦꯡꯉꯒ ꯆꯩꯔꯛꯄꯅꯤꯗ तानिंदे क्या ना लांगे ना ꯑꯣ ꯇꯣꯏ ꯏꯃꯥ ꯇꯣꯏ ꯇꯨꯃꯤꯟ ꯂꯩꯔꯦ ꯗꯤꯄꯥꯂꯤꯁꯦ ꯌꯦꯡꯉꯣ ꯏꯃꯥ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯦ 내기 나 수가도 중에 있는데 똑같이 ꯀꯩꯒꯤꯅꯣ 간데 간데 가 ꯃꯆꯤꯟ ꯊꯤꯔꯛꯀꯅꯤ ꯃꯔꯛ ꯑꯃꯗꯤ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯁꯩ ꯄꯨꯡꯁꯛꯇ ꯁꯛꯑꯝꯃꯦ ꯅꯪ ꯁꯨꯝ ꯌꯦꯡꯕꯅꯤꯅ ꯆꯥꯡ ꯅꯥꯏꯅ ꯈꯪꯉꯝꯒꯅꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯃꯔꯛ ꯑꯃꯅ ꯑꯗꯒꯤ ꯂꯝ ꯈꯨꯅꯨ ꯈꯣꯡꯕ ꯍꯧꯖꯤꯛꯅ ꯂꯝ ꯈꯨꯅꯨ ꯈꯣꯡꯕꯁꯦ 1 2 3 ꯌꯥꯝ ꯊꯤꯗꯨꯗꯤ ꯑꯃ ꯊꯤꯑꯦ ꯉꯔꯥꯡꯒꯤ ꯒ꯭ꯌꯥꯟ ꯈꯨꯇꯥꯗꯨꯗꯤ ꯉꯔꯥꯡꯗꯤ ꯄꯥꯈꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯣꯡꯃꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯤꯡ ꯑꯃ ꯂꯥꯛꯄ ꯀꯣ ꯁꯤꯗ ꯐꯝꯍꯟꯕ ꯃꯥꯅ ꯐꯝꯃꯤꯕꯀꯣ ꯑꯩꯈꯣꯏ ꯃꯣꯃꯣꯁꯤꯅ
ꯄꯀꯣꯔꯥꯒ ꯑꯃꯨꯛ ꯄꯤꯖꯔꯦ ꯆꯥ ꯑꯆꯥꯄꯣꯠ ꯑꯃꯨꯛ ꯂꯩ. ꯄꯤꯊꯛꯑꯦꯀꯣ ꯑꯆꯥꯄꯣꯠ ꯁꯨꯝ ꯆꯥꯔꯦ ꯁꯤꯁꯨ ꯅꯠꯇꯦ ꯑꯣꯐꯤꯁꯀꯤꯅꯤ ꯇꯧꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯄꯤꯖꯕꯁꯤꯗꯅꯦ ꯍꯦꯛꯇ ꯃꯃꯤꯡꯗꯣ ꯀꯧꯔꯒ ꯁ꯭ꯀꯨꯜ ꯃꯥꯜꯂꯦ ꯆꯥꯕ ꯅꯠꯊꯤꯕꯣꯡꯗꯣ ꯉꯥꯏꯅ ꯇꯧꯔ ꯆꯩꯌꯦ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯤꯐꯝ ꯈꯪꯕꯅꯦ ꯁꯥꯎꯕꯗꯤ ꯁꯥꯎꯗꯦꯕꯀோ ꯅꯣꯛꯅꯤꯡꯖꯥꯅꯤ ꯌꯥꯝ ꯊꯤꯅ ꯆꯩꯈ꯭ꯔꯖꯥꯠꯅꯤ ꯊꯤꯕꯣꯡꯗꯣ ꯈꯔ ꯆꯥꯔꯗꯤ ꯋꯦ ꯆꯠꯂꯣ 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 ꯚꯤꯗꯤꯑꯣꯁꯦ ꯃꯇꯣꯝꯗ ꯃꯨꯠꯇꯅ ꯂꯩꯔꯝꯃꯦ ꯐꯣꯟ ꯑꯃ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯪꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯃꯣꯏꯁꯨ ꯉꯥꯏꯔꯦ ꯃꯣꯏꯒꯤ ꯊꯕꯛ ꯃꯆꯥ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯃꯥ ꯁꯨꯝ ꯂꯩ ꯌꯥꯄꯣꯟꯇꯦꯕ ꯃꯊꯟꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯌꯦ ꯕꯣꯛꯁꯦ ꯑꯧ ꯑꯗꯨꯝ ꯀꯧꯗꯣꯏꯅꯦ ꯑꯗꯨꯝ ꯀꯧꯕꯗ ꯑꯍꯤꯡꯗ ꯃꯈꯥꯗ ꯄꯥꯡꯊꯣꯛꯅꯔ ꯇꯨꯝꯃꯦꯕ ꯂꯤꯂꯣ ꯆꯠꯂꯣ ꯆꯠꯂꯣ ꯀꯩꯅꯣꯅꯦ ꯅꯣꯏ ꯇꯧꯔꯤꯗꯨꯕꯣ ꯍꯥꯎꯇꯦꯗ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯎꯗꯤꯌꯦ ꯍꯥꯏꯌꯦ ꯑꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯊꯨꯝꯕ ꯑꯃ ꯆꯥꯁꯤꯔꯣ ꯑꯥ ꯑꯊꯨꯝꯕ ꯑꯃ ꯆꯥꯒꯦꯔꯣ ꯆꯥꯅꯤꯡꯗꯦꯕ ꯀꯩꯁꯨ ꯍꯣꯏ 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 ꯀꯧꯕꯤꯔꯛꯀꯅꯨ ꯅꯨꯡꯁꯤꯗꯦ ꯍꯥꯠꯇꯣꯛꯀꯗꯣꯏꯅ ꯅꯪ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯗꯕꯒꯤ ꯑꯁ ꯑꯃꯨꯛꯁꯨ ꯇꯧꯔꯛꯑꯦꯅꯦ ꯃꯥꯏ ꯐꯣꯟꯁꯦ ꯀꯔꯤꯅꯣ ꯄꯨꯔꯛꯏꯅꯣ ꯈꯔ ꯀꯩꯅꯣꯅꯦ ꯀꯅꯥ ꯀꯧꯔꯛꯎꯒꯦ ꯀꯅꯥꯁꯨ ꯀꯧꯅꯨ ꯗꯤꯄꯥꯂꯤ ꯀꯧꯔꯛꯎꯔꯥ ꯀꯧꯅꯥꯒ ꯁꯨꯝ ꯀꯧꯋꯦ ꯑꯣ ꯇꯣꯏ ꯗꯤꯄꯥꯂꯤ ꯍꯥꯎ ꯍꯥꯎ ꯑꯩꯅ ꯍꯥꯎ ꯍꯥꯏꯔꯒ ꯍꯣꯏ ꯍꯣꯏ ꯀꯧꯕ꯭ꯔꯥ ꯏꯃꯥ ꯅꯪ ꯑꯗꯨꯏꯗꯣ ꯂꯥꯏꯅ ꯁꯥꯎꯕꯅꯤ ꯍꯥꯏꯕ ꯇꯣꯍꯩꯗꯦ ꯇꯣꯍꯩꯗꯦꯀꯣ ꯀꯧꯔꯤꯗ ꯇꯨꯅ ꯊꯣꯛꯑꯕ꯭ꯔꯥ ꯍꯥꯠꯂꯒꯦ ꯍꯥꯠꯀꯅꯨꯗ ꯀꯧꯗꯗꯤ ꯑꯩ ꯀꯅꯥꯝꯇ ꯀꯧꯕꯤꯗꯦ ꯆꯤꯡꯅ ꯉꯥꯡꯕ ꯑꯃꯁꯨ ꯌꯥꯎꯗꯥꯏꯅꯦ ꯑꯧ ꯌꯥꯎꯕꯅꯤ ꯑꯗꯨꯗ ꯐꯪꯕ ꯑꯩꯉꯣꯟꯗ ꯍꯥꯎꯏ ꯍꯥꯎꯋꯦ ꯆꯥꯎ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯆꯥꯊꯣꯛꯄꯅꯦꯕ ꯑꯗꯨꯗ ꯆꯥꯊꯣꯛꯁꯤ ꯄꯤꯔꯛꯑꯣ ꯆꯥꯔꯒꯦ ꯌꯥꯝꯕꯤꯗꯕ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯑꯅꯤ ꯄꯤꯔꯛꯑꯣꯗ ꯆꯥꯔꯒꯦ ꯄꯤꯔꯛꯁꯤꯔꯥ ꯄꯤꯔꯛꯀꯦ ꯌꯥꯎꯔꯤꯗꯣ ꯍꯥꯟꯅ ꯆꯥꯊꯣꯛ ꯎꯃꯨꯇꯦ ꯍꯥꯎ ꯅꯪ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩ ꯁꯤꯗ ꯂꯥꯛꯏꯅꯦ ꯏꯃꯥꯅ ꯀꯧꯗꯅ ꯑꯗꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯅ ꯑꯗꯨ ꯆꯥꯊꯣꯛꯈꯤꯁꯦ ꯑꯗꯨꯒ ꯆꯠꯂꯁꯦ ꯁꯤꯗ ꯍꯥꯎꯇꯕꯗꯣ ꯍꯥꯎꯇꯕ꯭ꯔꯣ ꯈꯥꯏꯌꯦ ꯈꯥꯏꯌꯦ ꯑꯊꯨꯝꯕ ꯑꯃ ꯂꯧꯁꯤꯔꯥ ꯂꯧꯁꯤ ꯄꯤꯔꯛꯑꯣ ꯒꯨꯂꯥ ꯆꯥꯁꯤꯔꯥ ꯆꯥꯅꯤꯡꯗꯦ ꯇꯣꯛꯑꯣꯏ ꯒꯨꯂꯥꯗꯣ ꯑꯍꯥꯎꯕ ꯂꯩꯔꯛꯑꯦ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯗꯣ ꯑꯥ ꯂꯩꯕꯒ ꯌꯥꯝ ꯍꯩꯕꯗꯥꯏꯅꯦ ꯍꯩꯌꯦ ꯑꯗꯨ ꯂꯥꯛꯑꯣ ꯂꯥꯛꯀꯦ ꯂꯥꯛꯑꯅꯤ ꯀꯧꯔꯛꯑꯅꯤ ꯀꯥꯃꯣꯔꯥ ꯌꯥꯔꯣꯏꯗꯣꯏꯅꯤꯗ ꯑꯗꯨꯁꯨ ꯑꯩꯒ ꯍꯥꯎꯋꯦ ꯎꯑꯦ ꯍꯥꯎꯋꯦ ꯎꯑꯦ ꯆꯥꯊꯣꯛꯄꯗꯣ ꯆꯥꯕ ꯊꯜꯂꯤ ꯋꯥꯏ ꯄꯥꯝꯃꯨꯏꯌꯦ ꯆꯥꯅꯤꯡꯗꯦꯕ ꯂꯥꯏꯅ ꯁꯥꯎꯅꯤꯌꯦ ꯑꯥꯎ ꯂꯣꯏ ꯆꯥꯊꯣꯛꯑꯣ ꯆꯥꯔꯦ ꯉꯁꯥꯏꯅ ꯆꯥꯔ ꯂꯣꯏꯔꯦ ꯃꯣꯇꯦ ꯑꯥꯎ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯆꯠꯂꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯀꯦꯝꯕꯅꯤ ꯀꯦꯝꯕꯅꯤ ꯀꯦꯝꯕꯅꯤꯗ ꯗ ꯀꯂꯛꯄꯦꯂꯤ ꯀꯣ ꯄꯦꯜꯂꯤ ꯀꯩꯗꯧꯕ ꯀꯂꯛꯄꯦꯂꯤ ꯇꯁ ꯀꯂꯛꯄꯦꯂꯤ ꯑꯗꯒꯤ ꯑꯃꯗꯤ ꯏꯃꯥ ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯍꯥꯏꯔꯣꯁꯦ ꯑꯗꯨꯗꯤ ꯑꯩ ꯏꯁꯩ ꯅꯠꯇꯦꯕ ꯀꯅꯥꯒꯤꯅꯣ ꯂꯥꯏꯒꯤ ꯂꯥꯏꯒꯤ ꯑꯗꯩ ꯆꯤꯡꯗ ꯁꯥꯠꯄꯤꯉꯦ ꯂꯩꯇꯧꯁꯤꯔꯥ ꯀꯅꯥꯝꯇ ꯇꯨꯝꯅꯤꯡꯗꯦ ꯑꯩ ꯁꯥꯎꯔꯦ ꯁꯥꯎꯔꯦ ꯁꯥꯎꯕ ꯐꯠꯇꯦꯗ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯅꯅꯦ ꯇꯨꯝꯊꯣꯛꯄ ꯇꯨꯝꯊꯣꯛ ꯑꯗꯨ ꯐꯔꯦꯗꯅ ꯍꯣꯏ ꯑꯗꯨꯗꯤ ꯆꯤꯟ ꯊꯤꯗꯣꯛꯄ ꯊꯤꯕ ꯊꯣꯛꯏꯗꯤ ꯏꯃꯥ ꯂꯥꯏꯅ ꯁꯥꯎꯕꯅꯤ ꯑꯩ ꯐꯃꯨꯡꯗꯤ ꯁꯤꯗ ꯂꯩ ꯏꯃꯥ ꯇꯨꯝꯃꯤꯁꯤꯗꯤ ꯑꯩ ꯇꯨꯝꯃꯤꯁꯤꯔꯣ ꯑꯁꯦ ꯍꯣꯏ ꯑꯁꯤ ꯍꯣꯏ ꯁꯪꯇ꯭ꯔꯤ ꯁꯪꯕꯁꯤꯔꯣ ꯑꯁꯤ ꯀꯥꯡꯒꯟꯅꯦ ꯏꯃꯥꯒꯤ ꯑꯣꯏꯒꯤꯔ ꯑꯁꯦ ꯃꯥꯅꯤ ꯃꯥꯅꯤꯅꯦ ꯆꯨꯝꯃꯤ 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 ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯌꯥꯝꯅ ꯐꯖꯕꯅꯤ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯗ ꯑꯍꯟꯕ ꯑꯃ ꯂꯩꯔꯁꯤꯔꯣ ꯐꯔꯦ ꯐꯔꯦ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯂꯩꯒꯦ ꯌꯦꯟ ꯀꯗꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥ ꯌꯦꯟ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯌꯥꯎꯔꯦ ꯌꯦꯜꯂꯣ ꯅꯠꯇꯦ ꯇꯨꯇꯨ ꯅꯁꯨ ꯅꯨꯄꯥ ꯁꯥꯟꯅꯕꯁꯦ ꯑꯕꯨꯅꯥꯎ ꯁꯥꯏꯗꯗ꯭ꯔꯦ ꯑꯕꯨꯅꯥꯎ ꯁꯥꯏꯗꯗ꯭ꯔꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯕ ꯑꯕꯣ ꯑꯥꯎ ꯀꯩꯗꯧꯔꯤꯅꯣ ꯅꯄꯥꯗꯧꯔꯤ ꯅꯄꯥꯗꯣ ꯑꯣ ꯏꯃꯥ ꯑꯗꯨ ꯂꯥꯛꯑꯃꯅꯤ ꯄꯤꯌꯣꯔ ꯏꯪꯂꯤꯁ ꯅꯣꯏ ꯅꯄꯥ ꯂꯥꯛꯑꯕꯣ ꯂꯥꯛꯇꯤꯌꯦ ꯂꯥꯛꯇꯗꯤ ꯀꯝꯗꯧꯅꯤ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯂꯥꯛꯑ ꯀꯧꯒꯦ ꯍꯥꯏꯌꯣ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯊꯨꯅ ꯀꯩ ꯍꯥꯏꯌꯨꯒꯦ ꯅꯪ ꯍꯥꯠꯇꯣꯛꯁꯤꯔꯥ ꯍꯥꯠꯇꯣꯛꯄꯗꯤ ꯇꯣꯏꯗꯦꯗ ꯏꯃꯥ ꯍꯥꯠꯂꯒꯦ ꯂꯥꯛꯑꯣ
하이 좀 할래. 이마, 할래. 이마. 아우, 러포 야우리, 러포도 쿠데도. 나 볼피로 아, 짜는데. 쿠데도. 짜는데 봐. 자, 아, 라포이자 줘. 짜는데 왜 딸래? 회사로. 이마, 에이, 짜는데 봐. 이마. 아, 또 앙앙팅데 짜라게 나수누피. 짜로요. 양포레 이마게 짠. 아, 아봉 나봐 팔로. 파래, 거. 라포이드 자살로. 다 찾아야 뭐 이거 참. 짜라게 이마 뭐. 저렇게 해요. 잘하게 뭐. 하나게 가는 집우. 뭐 저건 돈은 파자 그래가. 하요. 남이가리 거기 놀고. Alam mo, nagi maming kay 링 헬레나. 아, 아이기나 가이. 헬레나. 아이기나 가이트리. 오, 가이티가 설레나가. 야, 잘하게 거 뭐. 서로. 나봐 팔로 거. 아, 파래 아이 나대다. 얌 깔로. 깔라게. 호이. 깔로코보. 너희 가면 또 아무 뜻 나와요. hage. 짤리코보. 응. 나 그냥. 못해. ai cha đi hồi mình cha sự cha nên được cha biểu hay mà nó câu vậy hay là cái nó cho luôn xin kita biểu thằng mình sẽ đâu đi hay Sorry ma. 빨리 해야지 못 가야 되노. Palil haise kakchingdagi kitang haidaraga. adu 그래. 어제 거의 양 강이나. Khangi au imana hoi satpado. 아, Muri satpada. 잘리버네나. 띠게 좀 잡아내다. 하티 가루래 이나. 부달래면 안 되면 Hoi. 보고 놔요. Pugono. 보고 놔요. Yara. Ima. 잠깐만. 아, Adu kutta pai don sa thokyu. 잠깐만 해주다. Chakri moi loi chakri. 하나. 아니네. 잠깐. 하와이. 엄마, 까나는 뭐? Aini. 아이 그치. 얌나이 봐. Pedo bada na. 아무튼 떼토고 하겠다 봐. Te thokya. 응, 떼토야. Je. 예, 시월에. Yara. 야리 편하고 보이네. 이 싱타게. Ising takya. 응. Ai je. Momo. Ima ising takya ye. Ising. Hoi tao ro. 이마, 어? 이제 뭐 니는 진짜 매일 안 봐도 응. 한국어 와이차 나오더라고. 하나도 있던데. 딴다나. 응. 까이기 딸리노, 이게 뭐지? 까이기 뭉치디노. 그 상대잖아. 이마기는 보라 입에 탁나 자는 안 보라 이시디. 오네. 필요하다게. 엄마. 아이 새로 그거다. 난 그럼 내가 오늘 아이 새로 그라이노. 제제제 벌써 필요하게. 탁도도 없기네. 안 도와야. 뭐 보이면 만나 비도. 응. 그러나 이마기는 진짜 이렇게 생각보다 너. 응. 그치지. 응. 이. 탁도. 예. 탁도. 나 그것도 또 뭐다요. 아보. 탁도. 물미나 턱도. 탁도. 하게야. 탁도. 가예. 가디. 가대 턱들로. 가버네요. 가대 하오고. 어이네. 하오고. 응, 올라가요. 짜르죠. 자다가 잠이나. 내가 골라서 가더라. 그게 하이노지네. 저저저 탁도. 뭐야. 그딴 거 왜? 왜? 딘디그노. 하해봐. 난 짜증나. 시크릿에는 팡 들어보니 눈에. 방도 그렇더니. 아니 만나 가야지. 다이베티스 기지는네. 진이기 소리 아웃디. Moina di hai na di thira de. 디두디 마마기 디도 팡들는 디 로기. 헤이게다. 난또 전화해봐. 오 이마 탁도네 하오네. 하겠다. 또 하는데 봐. 응. 아우리 하자로 나 이부터 갔다. 자 그럼. 하티. 아기 있잖아 봐도. 그런지 마. Amu ta thokare de. 마찬가지 그래도 다 똑같이 benang데. Aina na ti de imana. 토레 브로 하이에 나 하이버네. 나 당디네. 아차 이티티라다네. 까맹베 와네데 당디. 하, 좀. 아이 좀 해. 하도게 나오나. 저희들 하래. 나 지행해도 이건 또 맞다. 하이르다. Hai de na. 좀 뭐라. Chummi Chummi kada peli hayo. ko. 음. Kada peli ko ima.
ꯑꯩꯁꯨ ꯈꯪꯉꯦꯕꯗꯣ ꯎꯝ ꯑꯩꯅꯅꯦ ꯎꯝ 이자도 지만나나 꼬실라가 빰바네마 아다 그지 망그래 가이 잠깐만 하요 따리 정화하는 그게 ꯑꯗꯨꯒꯤꯗꯣ ꯍꯥꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯨꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ 나 서울에 뭐라 가는 짜라 나 서울에 있대 ꯀꯅꯥ ꯂꯥꯛꯑꯒꯦ ꯍꯧꯖꯤꯛ 강대 바이 가지고 강대 봐 ꯑꯣ ꯐꯔꯦ 포ꯊꯥꯔꯣ 포ꯊꯥꯔꯣ 나 ꯇꯨꯝꯃꯨ 까오러야 하더라 ꯆꯠꯈ꯭ꯔꯦ 자카지 그저 잘할래 봤는데 ꯃꯣꯏ ꯆꯠꯂꯒꯦ ꯊꯦꯡꯉꯦꯅ 까이 람다니에게 ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯌꯦ ꯑꯃꯅ ꯑꯃꯅ ꯋꯥꯡꯈꯩꯗꯒꯤ ꯑꯗꯨ ꯌꯥꯝꯕ ꯂꯩꯔꯒ ꯌꯨꯝꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯔꯁꯅꯨ ꯇꯨꯝꯈ꯭ꯔꯁꯅꯨ ꯂꯥꯛ 이마ꯒꯤ ꯆꯠꯁꯤꯔꯣ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯌꯥꯝ ꯄꯣꯔꯛꯑꯦ ꯀꯗꯥꯏꯗ ꯆꯥꯔꯒꯦ ꯄꯤꯔꯣ ꯍꯧꯖꯤꯛ ꯃꯣꯃꯣꯅ ꯄꯤꯊꯛꯑꯝꯃꯤꯗꯣ ꯑꯝꯇ ꯄꯤꯊꯛꯑꯝꯗꯦꯗ ꯑꯩꯗꯤ ꯑꯁ ꯃꯥ ꯆꯥꯕ ꯄꯤꯊꯛꯑꯝꯗ꯭ꯔꯣ ꯃꯥ ꯆꯥꯕ ꯅꯠꯇꯦꯕ ꯑꯣ ꯃꯇꯣꯝꯗ ꯆꯥꯊꯣꯛꯏꯕꯅꯦ ꯃꯥꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯐꯨꯗꯠꯂꯁꯤꯔꯥ ꯐꯨꯗꯠꯁꯤ ꯐꯨꯔꯔꯣꯏ ꯇꯜꯂꯤ ꯇꯨꯝꯃꯒꯦ ꯍꯣꯏ ꯇꯨꯝꯃꯣ ꯑꯩ ꯁꯨꯡꯇꯨꯝ ꯇꯨꯝꯃꯣꯏꯍꯦ ꯇꯨꯝꯃꯒꯦ ꯃꯥ ꯃꯆꯤꯟ ꯊꯤꯕꯗꯣ ꯑꯣꯏꯗꯦ ꯊꯤꯔꯦ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯅꯪꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ 이마ꯅ ꯍꯥꯏꯕꯗꯣ ꯇꯧꯍꯩꯗꯦꯕ ꯂꯥꯏꯅ ꯁꯥꯎꯕꯅꯦꯕ ꯇꯧꯆꯧꯗꯅ ꯇꯨꯝꯗ꯭ꯔꯕꯗꯤ ꯃꯊꯧ ꯂꯩꯕ꯭ꯔꯥ 아보! ꯍꯥꯎ 찐티그노! ꯑꯩ ꯊꯤꯔꯦ ꯉꯁꯥꯏꯅ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯗꯔꯁꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯝ ꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯁꯦ ꯏꯀꯥꯏꯖꯗ꯭ꯔꯣ ꯏꯀꯥꯏꯕꯤꯗꯦ ꯑꯩ ꯀꯩꯗꯧꯕꯩ ꯏꯀꯥꯏꯖꯔꯕ ꯑꯃꯨꯛ ꯍꯥꯏꯔꯦ ꯇꯨ 이마 ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ 하이드디 그이노 핫도그죠 이제 막 핫도그 돌리고 낭도 하라게 내 거보네 아이 하이에도 하이에도나 그럼 뭐네 맞아요 맞아요 마도 하이리네 무쇼 하이리 해비야디 하이드디 그이노 해비야디 또 해데 나 서울에 브로 라이나 아이 라이 또 먹으라 라이나 사오보니 사오그래 잘 놀그래 나에도 자이나 지행해봐 이건 내 먹고 되나 또 파레 이마 포타로 lambido 말하네 tusadagani aina chap tawragadi tawgunu chap tawgo to hide tawdadi kaino ama moro kasi laye sida kanan sadla tu thar kope mana haye aina hai banatro mane o bono sibia nana kai bi thakte ye tu na chan pa lai hai ho Kay takay ni ma. 네 나빠 이마기 진짜 그냥 가서 나빠 타오로 저러 하이 아무나 이제 갖다 꼭지네. 핫도그 물에다 꼭지. 딸리 딴난 hojikte imana 난 tan 좋아하네 가오래 애기 가오래 토는 시키자다 마시는 바는 비셔도는 티래다 마상은 티리바 콘다는 티리바 아이가 멀어지는 바 아이마 아이 저렇게 거의 비마 Ay, di kayo nangangin po. 오이마 아이 저러기라 오 깝토고 아이나 아두다 그래도 이마도 하이 나올라 하이가 아이나 먹은다 핫도그도 뭐 맞던다 딱 그래 맞던다 이마 오이만 시비 아이 저러기고 이마 kaidawrage ima 누가이버기 to haidiye adumana kappa तवैना चेक कर पड़े तुमगे ए तुमगे को दे tomhoro तुम्हें है तुम्हें नाला करने सीधा हाई बाइना हाई बने मतों मत लाए दो अरे मत चेंज करे मतों फंगदरे करांदा मैं हम भाव कहीं से तू ओ मत hao लाओ to haidiye mi ma तवैना हाई adu haibe to haidera ga कहीं से है दी haibe ade ba तो है दी बा हाई उधर ना haibe ade ba ima या ये कैसे चलती हाय बने आई तुम हाय तुमने खंडो करे मैं ima adu haibe ade hame to khoidau sawat kre to koi ma नंगी नचा नचुनते ऐने पोचे बेचारे खंबरा हाथोगे नंग छोय नंग अछि नंग हाले ए हाले इकाई जे कमाई तो ने हायो अमुता हायो नन छो kai hayo habno इकाई जे हायो ikai de da नत्रगा पाम दे हायो machin thiba yade ikai je machin thiba de ikai 티리지 누티기 티브네 thiba yade ye 나착 티물레 아두디 하토게나 이나 초이드나 할래 이 최도
ꯂꯥꯎ 이마 아두 하이be 야디예. ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ 하이be ꯀꯩꯗꯧꯕ 야디가. ꯍꯥꯏꯔꯦ ꯑꯩꯅ ꯇꯧꯔꯛꯏꯕ꯭ꯔꯥ ꯍꯥꯏꯌꯦ 또 하이데. ꯍꯣꯏ 라이나 사오버니. ꯇꯧꯕꯤꯗꯦ ꯂꯥꯏꯅ 라이 라카니 기자이. ꯂꯥꯛꯑꯁꯨ ꯐꯅꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗꯣ 음. ꯆꯠꯇꯅ ꯇꯨꯝꯈꯤꯕꯅꯤꯗꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯥꯎꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯇꯨꯝꯊꯣꯛꯑꯦ ꯑꯩꯅ ꯇꯨꯝꯃꯤꯗꯣ ꯕꯕꯥꯗꯣ ꯂꯥꯛꯑꯝꯃꯥꯅꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯃꯥ ꯆꯦꯟꯁꯤꯜꯂꯒꯅꯦ ꯐꯨꯔꯨꯕ ꯋꯥꯅ ꯑꯗ ꯑꯩꯁꯨ ꯐꯨꯗꯠꯄ ꯑꯗꯒꯤ ꯊꯤꯔꯗꯅ ꯃꯥ ꯈꯔ ꯐꯩ ꯑꯩ ꯃꯤ ꯍꯥꯏꯔꯦ ꯇꯨ ꯃꯤ ꯍꯥꯏꯔꯦ ꯅꯪ ꯂꯥꯛꯀꯅꯨ ꯁꯨꯃꯥꯡꯗ ꯐꯥꯎꯔꯛꯀꯅꯨ ꯍꯥꯏꯌꯦ ꯍꯥꯏꯔ ꯐꯅ ꯐꯩꯅꯦ ꯍꯦꯛ ꯂꯥꯛꯄꯗ ꯅꯪ ꯍꯥꯠꯇꯣꯛꯀꯗꯣꯏꯅꯦ ꯍꯥꯏꯌꯦ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ ꯆꯔꯥ ꯀꯩꯗꯧ ꯄꯣꯊꯥꯗꯣꯏꯅꯣ ꯅꯉꯣꯟꯗ ꯑꯩꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏ ꯃꯥꯏꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯏꯃꯥ ꯑꯩ ꯅꯪ ꯅꯃꯥꯒ ꯂꯩꯖꯔꯛꯇꯗꯤ ꯑꯩꯒꯤꯗꯤ ꯃꯣꯃꯣꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯍꯥꯏꯒꯦ ꯀꯧꯒꯦꯀꯣ ꯀꯧꯔꯨꯅꯨꯍꯦ ꯇꯜꯂꯤ ꯐꯨꯖꯔꯛꯀꯅꯤ ꯅꯪ ꯁꯣꯏꯗꯅ ꯐꯨꯔꯛꯀꯅꯤ ꯏꯃꯥꯅ ꯀꯤꯖꯩ ꯍꯩꯃꯥ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯁꯤꯗ ꯀꯅꯥꯅꯣ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯀꯅꯥꯅꯣ ꯁꯤꯁꯦ ꯍꯥꯠꯇꯣꯛꯑꯒ ꯐꯅ ꯐꯩꯅꯦ ꯍꯥꯠꯂꯒꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯍꯥꯠꯂꯒꯦꯒ ꯇꯨꯞꯄꯒꯦꯒ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ